Middle class ki nupa amana mapunsi chupa thabak wana suduna mahakki machasinga nungaina legadaba yum ama saage haduna achoba mangana madi mangli aduba chawsilaklaba lairik laisu matik chana hairaba mi mamam oiraba machasinga adunadi makhoigi damakta mapana sabigadoriba yum aduda punna lemina si habada yagadoribra mapunsi chupa ama nonganbadagina numit taba faw machagi damakta imungi damakta thabak suriba middle class ki nupa aduna mahakna ningjariba mangana si fangadoribra Lengsin berksi maya mangam pakhangna taran okchari ngasi muk mayam gidamakta anuba film ma puduna laksari ngasi film asigi mamingdi Khosla ka Ghosla haibadi Khosla gi mayum film asida saktam langliba singdi Khosla gi saktam da maming leraba actor Anupam Kher aduga Khurana gi saktam dana Boman Irmani masida natana atai maming leraba actor kaya masu yauri film asigi ahanba sinda Ghosla gi asiba sang thangdoktuna lekai gi mi mayam tinduna magi aroiba mathau mangam pangthoknaba langlamli tanja asida Ghosla gi machanupina mi mayam tille haduna firol anauba setuna jeans setuna tholai aduga Ghosla gi machanupa ahal banti di lekai gi wathi warem pamba miyoisinga wariam suduna leiri Khosla gi machanupa yaima Chiranjila mayamna cheri haina kaunaba adudi software engineer ni madi meeting ama lehauri haiduna mapa gi aroiba mathau mangam chi yawba ngamlaroi haramaga office ta adum chatkhre aduga Khosla gi nupi Sudhadi Khosla gi aroiba mathau mangam pangthokpada changadaba pochai sing adu mamal tangmali haiduna miga khanaduna leiri imungi miyoi khurimak magi tawgadaba mathau magi mathau chanakibana Khosla gi thawai yawdra bhakjang adu khakta ngai hore Khosla alarm khonglapagi makhol aduda gyan khanglak lai Khosla gi mamangda fawba magi nupi amadi macha singna magi damakta kaichu thoksabiramde magi mathau chinbanina mahak siba matamda fawba magi haibada kanamta leiraroidra haiba akiba wakhal asi Khosla su fawba horakle haujikti mahak su ahal loilaklabanina Khosla na haugalakpa matamda magi nupi na hairai karigino suti numit sida asungan haugalidi Khosla na hairai ngasi suti oiringai sida akhoi myam punna chatuna akhoi gi yum sagadoriba plot adu amukta yenglusi Khosla na ayuki machin makha tengba matamda ahal oibagi honabi makhol hauna machin makha tengi makhol asi taba matamda macha singdi nakongdo mon kanna menduna tumna na honari ngahak leraga Khosla magi mamanaba Sahani ga loinana ayuki wakin chaminari Sahani na hairai Khosla nangdi laibok phaba haibadu oire yum sananaba plot leigadoribanina yumgi angang nupi singdi haraubada loiramani Khosla na so haraun hairai akhoi myam punna chatuna ngasidi yum sagadoriba plot adu yengludoini Khosla na exercise tawringada banti laklaga hairai plot yengba adu akhoi naupa cheri di chatloi hairi Khosla na yamna sound hairai ngasidi Sunday numit asida mayam punna thaba amtang tominasi haibada mana yadrise kaigino karan tawnu hayu cherida mathangi sinda Khosla gi imung manung punna laktuna makhoi gi yum sagadoriba plot adu yenglami Khosla na thawai yauna hairi makhoi gi yum asi maike kadomda ongani aduga floor na kaya oigani adubu cheridi magi phone da yengduna talerami Khosla na changsilalaga hairai nangna engineer ni hairaga yum sabagi plan asida nathwa yauna tadriba se karigino cheri nangna yum asigi design amadi floor plan loinamak tawgadabani cheri na hairai aidi adugumba engineer nate aidi computer gi engineer ni check subagi maramdadi aidi kaisu khangde Khosla na mu hairai phone sanaduna leibagi muhutta mayam wa khanarasi nangsu yawba yadabra cheri na hairai baba ai ngasidi office ta chalage office ta lao hajuna kaurakle Khosla na mu hairai Sunday numit asida suti phawba thadrabra nakhoi gi office adubu karambo office no mathangi sinda Khosla na makhoi gi yum sagadoriba lam plot adugi paisa thina nabagi damakta broker amagi manakta laklami broker aduna hairai nangi plot asi mi na yamna pamnaba plot ni plot asi yengnabagi damakta mi ahum mari laklamlabani Khosla na yamna chawthokchan hairai aigi punsigi tungsinjaba paisa khudimak puthokduna plot asi leijagadoribani aikoina yum sagadoriba mafam asiga cherigi office kasu yamna naknare mafam su yamna chaba haibadu oire aikoina leibada yamna nungairani haiduna mana purakleba paisa adu broker aduda pirami broker aduna paisa masing thiraga hairai nangi sidi lupa lakh 30 loina surene ngasidagidi nangna pamleba plot adugi mapu nangna oire haiduna handshake tonarami asomdana cheridi office chatkani haiduna mapada hairamaga madi magi girlfriend Meghna gi mayumda laklami Meghna theater group amada yauduna theater tobi nupi amani Cheri amadi Meghna koiba chalami makhoi anina koiba chaluba halakpa matamda Meghna gi theater gi director oiriba Bapu ga unaba laklami Bapu laklaga Cheri da hairai aisu Meghna na haiba wa khudimak indaba ngamde nangsu Meghna na haiba wa illaga mafam asida lakpa oiramgani ne haduna makhoi ani phagi tawnari Bapu na Meghna bu macha nupi gumna yamna luna chana tawjai Bapu amadi Cheri wari ngahak sanaraba matungda Bapu na hairai Cheri mathang thagi tang kun aduaida akhoi loinamak Bangalore da play ama tawnanabagi damakta chatkadori nangsu suti lawraga lao Meghna ge performance yengudana
ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯗ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯕꯥꯄꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ USAꯗ ꯊꯕꯛ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯅꯤ ꯑꯩ ꯁꯦꯂꯦꯛꯁꯟ ꯐꯪꯂꯛꯂꯦ ꯁꯣꯐꯋꯦꯌꯔ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯝꯄꯅꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯒꯤ ꯚꯤꯖꯥ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯔꯦꯗꯤ ꯇꯧꯗꯨꯅ ꯊꯝꯃꯣ ꯍꯥꯏꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯑꯩ ꯃꯊꯪ ꯊꯥ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ USAꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯅꯤ ꯕꯥꯄꯨꯅ ꯍꯥꯏꯔꯛꯏ ꯃꯦꯘꯅꯥ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯅꯅꯕꯒꯤ ꯄ꯭ꯂꯥꯟꯒ ꯂꯣꯏꯅ ꯇꯧꯔꯝꯂꯕ ꯖꯥꯠꯅꯤꯅꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯍꯥꯏꯔꯝꯃꯒ ꯕꯥꯄꯨ ꯆꯠꯈ꯭ꯔꯦ ꯃꯦꯘꯅꯥꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯊꯕꯛꯁꯦ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯍꯥꯏꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯦꯘꯅꯥꯅ ꯀꯣꯆꯤ ꯀꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯒꯅꯤ ꯅꯪꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯦꯔꯤꯅ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯌꯨꯝꯗꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯅꯪ ꯃꯤꯔꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯅ ꯀꯝꯗꯧꯅ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯆꯦꯔꯤꯅ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯇꯧ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯄꯥꯎꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯒꯗꯕ ꯃꯑꯣꯡꯗꯣ ꯑꯩ ꯎꯔꯦ ꯃꯦꯘꯅꯥꯅ ꯀꯣꯆꯤ ꯀꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯦꯔꯤꯀꯥ ꯆꯠꯄꯒꯤ ꯄꯥꯎ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯒꯤ ꯕꯕꯥꯗꯁꯨ ꯍꯥꯏꯌꯨ ꯃꯦꯘꯅꯥ ꯑꯃꯗꯤ ꯆꯦꯔꯤ ꯏꯁꯥꯎ ꯁꯥꯎꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯋꯥꯁꯨ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯩꯊꯣꯛꯇꯨꯅ ꯂꯩꯅꯔꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯧꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯑꯁꯤꯞ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯔꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯗꯨꯅ ꯑꯦꯝꯕꯦꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯄꯨꯡ 1ꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯚꯤꯖꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯄꯤꯁꯤꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯍꯞꯇꯥ ꯑꯃ ꯁꯨꯇꯤ ꯂꯩꯈ꯭ꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯚꯤꯖꯥ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯝꯃꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯑꯣ ꯆꯦꯔꯤꯁꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯑꯁꯤꯞꯇ ꯃꯍꯥꯛꯀꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯂꯣꯏꯅꯃꯛ ꯄꯤꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯣꯁꯂꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯦꯠꯀꯗꯧꯔꯤꯕ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨ ꯎꯠꯂꯝꯃꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯣꯁꯂꯥꯅ ꯄꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯔꯤꯗ ꯍꯪꯂꯛꯏ ꯆꯦꯔꯤ ꯅꯪꯗꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯁꯤ ꯄꯥꯝꯂꯕ꯭ꯔꯥ ꯆꯦꯔꯤꯅ ꯋꯥ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯆꯤꯔꯟꯖꯤꯂꯥꯜ ꯑꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯍꯣꯡꯕ ꯄꯥꯝꯃꯤ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯩꯇꯦ ꯆꯦꯔꯤ ꯅꯪꯕꯨ ꯌꯨ ꯊꯛꯎꯔꯕ꯭ꯔꯥ ꯋꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯤꯁꯦ ꯆꯦꯔꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯈꯤꯅꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯈꯣꯁꯂꯥꯅ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯅ ꯃꯤꯡ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯡ ꯍꯣꯡꯗꯣꯛꯂꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯁꯄꯣꯔꯠ ꯇꯧꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯐꯥꯎꯕ ꯆꯦꯔꯤꯒꯤ ꯑꯅꯧꯕ ꯃꯤꯡ ꯑꯁꯤ ꯀꯔꯤ ꯊꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯅꯣꯛꯂꯗꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯈꯣꯁꯂꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯄꯩꯊꯣꯛꯇꯨꯅ ꯐꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯥꯍꯥꯅꯤꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯈꯣꯁꯂꯥꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤꯅ ꯃꯤꯡ ꯄꯥꯝꯗ꯭ꯔꯦ ꯑꯅꯧꯕ ꯃꯤꯡ ꯑꯃ ꯑꯣꯜꯂꯅꯤ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯁꯥꯍꯥꯅꯤꯅ ꯍꯥꯏꯔꯛꯏ ꯇꯧꯒꯦ ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯅꯆꯥꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯍꯅꯨ ꯍꯅꯥꯗ ꯊꯣꯟꯒꯗꯕ ꯆꯤꯔꯟꯖꯤꯂꯥꯜ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ ꯆꯦꯔꯤꯅ ꯃꯃꯤꯡ ꯍꯣꯡꯗꯣꯛꯂꯕꯁꯨ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯁꯤꯗꯤ ꯈꯣꯁꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯆꯤꯔꯟꯖꯤꯂꯥꯜ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯃꯤꯡꯅꯤ ꯁꯥꯍꯥꯅꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯀꯨꯏꯔꯦ ꯂꯥꯏꯔꯕꯥꯛꯇ ꯂꯩꯈꯤꯕ ꯃꯥꯒꯤ ꯈꯜꯂꯨꯔꯅꯨ ꯑꯉꯥꯡꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯑꯃ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯒ ꯈꯟꯅꯕ ꯃꯨꯛꯅꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯔ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯔꯒ ꯈꯔ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯍꯟꯅꯨꯔꯛꯂꯕ ꯀꯥꯟꯗ ꯅꯆꯥꯁꯤꯡꯅ ꯅꯪꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯒꯦ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯁꯨꯝ ꯃꯨꯛꯅꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯟꯅꯨꯔꯛꯂꯕ ꯃꯇꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯑꯅꯤ ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯃꯥ ꯑꯃ ꯑꯣꯏꯔꯔꯣꯏ ꯏꯃꯨꯡꯒꯤ ꯑꯁꯥ ꯄꯨꯝꯕ ꯆꯤꯔꯟꯖꯤꯂꯥꯜꯗ ꯊꯝꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯣꯟꯕꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯦꯔꯤꯒ ꯀꯝꯗꯧꯅꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯣꯏꯁꯦ ꯁꯥꯍꯥꯅꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯍꯥꯁꯤꯡꯒ ꯀꯝꯗꯧꯅ ꯃꯔꯨꯞ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯥꯍꯥꯅꯤꯅ ꯈꯣꯁꯂꯥꯒꯤ ꯅꯥꯀꯣꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯃꯤ ꯆꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯒ ꯊꯛꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯋꯤꯁꯀꯤ ꯈꯔ ꯂꯩꯔꯝꯃꯤ ꯈꯣꯁꯂꯥꯅ ꯃꯌꯨꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯗ ꯌꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯨ ꯂꯩꯗ꯭ꯔꯤꯕ ꯌꯨ ꯂꯦꯛꯂꯤ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯃꯍꯥꯛꯅ ꯌꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯕꯟꯇꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯦꯔꯤ ꯂꯥꯛꯂꯒ ꯊꯛꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯋꯤꯁꯀꯤ ꯑꯃꯗꯤ ꯀꯣꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯟꯇꯤꯗꯤ ꯋꯤꯁꯀꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯊꯛꯇꯕꯤꯗ ꯂꯩꯕꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ
Ngahak leiraga Cherry su thaba halakle Khosla na harau harau Cherry bu koshinduna hari nang su phamula o ngarang gi nangi ming hongdokpagi wari du makha tana sanarasi Cherry nangna pamgadaba ming khara aina list semduna ithokduna leirabani pambra yengula o Cherry di mapana honajariba mayamsi thawa isa saramde Cherry na hari ai email check togodaba khara leiri ai changage hari Khosla na mu hari thaba halakpada ngari imungda su amuk thabak su ge hari ra Masih matungda Khosla amadi Bantina harau harau na glass thangatuna Cherry da su whiskey gi glass ama pirai Cherry na hari baba ai di thakte noi na thao Khosla di ikai nungshiyana ba haidura macha gi wahaya sida ikhang khanghodana yamna saugalakhi mana ikai macha gi damakta mapunsida amukta toroktriba whiskey leiruduna party macha masille aduga Cherry na tawthuragleba mawong asida mahakti ikai ba haibdo loire Khosla su khara sarop toroduna hari Prithvi gi mi mayam ama nukti gi whiskey thakli nangsu ngasi nomu khatang di glass ama puna thakminaba matamda karisu tawroi Cherry na su sauna khumlai glass ama oigera yankhai oigera ai thakte di thakte Cherry gi mama sudha changlaglaga hari angang da kai no hari dubo Khosla na hari mapa oiriba aiga pakhang pharaba icha singa noma phado whiskey glass ama thakminaba haibase kayamu yamna kairabage Khosla su asawba khara phatharaga hari Cherry nangna pamba kokla kaino ama thaklaga mayam punna phaminare sida nangsu yawsilao aikhoi gi yum sagadoriba adugi design yum gi floor plan toribase nangsu yawrulao Cherry na hari noi adum wa phajana khanaraga tawro Khosla na yamna sauna hari sagadoriba yumsi aikhoi mayam gini yum asida leige haradi nangsu mayam punna yum gi wari sanaba sida yawgadabani Cherry mayam punna thabak tominabada nangna yawningdribase karigino haduna matomda pangangda ngangduna lerami Handa amukti Cherry na su yamna sauna hari ai America da chatlani America da thabak fangle Khosla di asawbana hemankhiduna machana hariba wadu thawaina bu tarude magi ngangpham thokpa adum ngangduna leiri mafam asida leiriba miyoi singa fajana phawa punna leminaba ngamdaba nangna America da chalaga miram aduda kamaina leiruge harino kari tawraga kari suraga chage haribano Cherry su handa amukti khonjal hauna hari ai America da thabak phange ai America da chatlani Khosla handa amukti machana hariba wa se tabada leplambadagi thamoi kaina tuminna famthaki imungi miyoi singsu wa mata hainade Cherry na hairakliba paw sida ingangakna tumin leptuna leinari Cherry na amuk tamna hari tha amagi manungda ai America chatlani ai bu lao haiduna kaurakle Khosla di thamoi kairaduna ningba kaiba sakpham goloinana Cherry da tapna hanglai Ipana nangi damakta sariba yum asida yawriba nangi floor asina kamdauba Cherry na khumlai ai leitrabasu yum asida banti leirisidi Khosla wa makha taramdana tumin haugatuna mamai luktharaga magi kada changki machaga punna leminagani haduna harau harau sagatkiba mahaki manglan pumba kairakle wakhalna phumbangnaraba Khosla magi kada changbagi mahutta ingau ngauna lambi ona tenana mapalomda oina thokhige tawi mamaidadi mana chaliba lambi ase onare khanglakpadagi magi kada amuk tuminna changki Mathangi sinda Cherry na mahaki kada thabak suduna leiringeda machanupi changa aga ikoi koina hari dada nangna America chatkraba matungda marakta suti phangma matamdadi yum asida laktoi natra Cherry machanupi na khanglakliba wahang asi pakhom piba ngamdana tuminna laiki mathangda Cherry gi mayamba banti amuk changlaklaga Cherry da hari nangi chatpase confirm oirabro nangna America da leiraga aikhoisu America da lao haidana kokchilakadoira Cherry na wa thaidoklaga hanglai nangi stock market ta paisa thadariba dudi kamai tawre bantin hari hanagi hamu nida aisu masinadi oigadaba mande property gonthok gonsin tawna broker oige haina khalle aikhoigi yum hek saba loibaga broker gi thaba si haurage haina leple Cherry na su mayamba bu support toraduna horo hari imungi mi loina tumna khraba matung phawba sudadi imungi hayeng ayuki chana naba henjang napi semduna leiramli Cherry na ahing hogalakpa matamda ising thakke haduna lakhi Cherry gi mamana Cherry da tapna hari nang chalani haibasi aikhoida hana haidriba karigino nangna hojik mafam masida tawriba thabakse nungai trabro Cherry na hari thabak nungai haiduna sumlei tholabadi kamdongna punsida chakhutpa lakani khomang chawsin gani punsida khomang chawsin hange haiba tarabadi anau ahen mathabak thiba tabani aina America chatkraba matung chahi amani gi matungda ima baba su America da punna leinanaba aina lawbalake sudana hari hanuraba aikhoina miram da chalaga mafam ajuda kaidoraga leiruni ahal loiraba aikhoiga khangna chanaba marup mapang punamakti mafam asida loina leihorani nangi babanadi achauba asaga loinana imungi miyoi khudimakki masa gi oiba floor amamam oiba yaba achauba yum ama sagani haduna asa sagatli Cherry gi mamana amusu makha tarai phare masina masi oirasu hayengdi aikhoi mayam punna aikhoi gi yum sagadoriba plot aduda lai khurumba ama lei hayengi lai khurumba asimadi nang mana manin naidana yawdaba yaroiko nang yawna mayam punna lai khurum labadi nangi babasu khara makhai di haraujani
ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ ꯇꯨꯃꯤꯟ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯀꯥꯔ ꯑꯗꯨꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯗꯤ ꯆꯦꯛꯀꯤ ꯋꯥꯜ ꯑꯋꯥꯡꯕ ꯑꯃ ꯈꯥꯗꯨꯅ ꯂꯩꯔꯝꯂꯦ ꯒꯦꯠ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯜꯂꯝꯃꯦ ꯑꯗꯨꯒ ꯂꯝ ꯑꯁꯤ ꯈꯨꯔꯥꯅꯥꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯂꯦ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯈꯣꯁꯂꯥꯗꯤ ꯏꯉꯥꯎ ꯉꯥꯎꯔꯦ ꯃꯌꯥꯝ ꯃꯊꯥ ꯁꯥꯅ ꯁꯣꯔꯣꯛꯇ ꯂꯦꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯁꯂꯥꯅ ꯒꯦꯠ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ ꯁꯦꯛꯇꯔ 30ꯒꯤ ꯄ꯭ꯂꯣꯠ ꯅꯝꯕꯔ 32ꯁꯦ ꯀꯗꯥꯏꯗꯅꯣ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯣꯠ ꯑꯗꯨꯗꯤ ꯈꯨꯔꯥꯅꯥꯒꯤ ꯄ꯭ꯂꯣꯠꯅꯤ ꯑꯩꯅ ꯁꯪꯂꯤꯕ ꯄ꯭ꯂꯣꯠ ꯑꯁꯤꯅꯤ ꯕꯟꯇꯤꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯈꯨꯔꯥꯅꯥ ꯀꯥꯏꯗ ꯂꯩ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯆꯧꯀꯤꯗꯥꯔꯅꯤ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯔꯥꯅꯥꯒ ꯑꯣꯏꯅ ꯁꯥꯟꯅꯧ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯧꯗꯨꯅ ꯕ꯭ꯔꯣꯀꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯅꯉꯣꯟꯗꯒꯤ ꯂꯩꯕ ꯄ꯭ꯂꯣꯠꯅꯤ ꯅꯪꯅ ꯀꯩꯀꯩꯅꯣ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯂꯣꯠ ꯑꯗꯨ ꯄꯤꯈꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯄ꯭ꯂꯣꯠ ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯌꯦꯜꯂꯛꯈꯤꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯅ ꯄ꯭ꯂꯣꯠ ꯑꯗꯨ ꯈꯜꯂꯒ ꯂꯩꯈꯤꯕꯅꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯅꯪꯒꯤ ꯅꯃꯤꯡꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯂꯣꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯅ ꯄꯤꯗꯨꯅ ꯄ꯭ꯂꯣꯠ ꯑꯗꯨ ꯅꯪꯒꯤ ꯅꯃꯤꯡ ꯑꯣꯟꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯊꯧ ꯂꯩꯇ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯍꯧꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯗ ꯂꯥꯛꯏ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯕꯟꯇꯤꯅ ꯆꯧꯀꯤꯗꯥꯔ ꯑꯄꯤꯛꯄ ꯑꯗꯨ ꯐꯨꯊꯔꯒꯦ ꯈꯜꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯆꯧꯀꯤꯗꯥꯔ ꯑꯄꯤꯛꯄ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯎ ꯐꯕ ꯆꯩꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯏ ꯒꯥꯔꯗ ꯑꯗꯨ ꯁꯛ ꯌꯥꯝ ꯇꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯤ ꯈꯨꯔꯥꯅꯥ ꯁꯥꯍꯥꯕꯀꯤ ꯄ꯭ꯂꯣꯠꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ ꯁ꯭ꯋꯥꯏꯗ ꯄꯪꯂꯥꯡ ꯂꯥꯡꯒꯅꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅ ꯈꯨꯔꯥꯅꯥꯒ ꯁꯥꯟꯅꯔꯨꯅꯣ ꯁ꯭ꯋꯥꯏꯗ ꯂꯥꯡꯕꯗꯤ ꯌꯥꯔꯣꯏ ꯆꯦꯔꯤꯅ ꯑꯃꯨꯛ ꯒꯥꯔꯗ ꯑꯗꯨꯗ ꯍꯪꯂꯛꯏ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯒꯥꯔꯗ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯈꯨꯔꯥꯅꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯈꯨꯔꯥꯅꯥ ꯂꯩꯇꯦ ꯈꯣꯁꯂꯥꯅ ꯏꯀꯤ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯋꯥꯔꯤꯁꯦ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯁꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯃꯥꯡꯗ ꯇꯞ ꯇꯥꯈꯩ ꯐꯨꯗꯔꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯣꯏ ꯈꯣꯁꯂꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯥ ꯊꯛꯐꯝ ꯑꯃꯗ ꯈꯥꯝꯂꯗꯨꯅ ꯃꯌꯥꯝ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯕꯟꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯕ꯭ꯔꯣꯀꯔꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯣ ꯅꯪꯁꯨ ꯈꯪꯂꯦꯗꯅ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯉꯩꯗꯅ ꯍꯔꯥꯎ ꯌꯥꯝ ꯏꯖꯠ ꯇꯧꯔꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯦꯔꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯣꯏꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄ꯭ꯂꯣꯠ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠꯇꯨ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯁꯤꯡꯅ ꯃꯨꯟꯕꯤꯈ꯭ꯔꯦꯗꯅ ꯈꯣꯁꯂꯥꯗꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥꯅ ꯕ꯭ꯔꯣꯀꯔꯗ ꯌꯥꯝꯅ ꯅꯣꯟꯖꯅ ꯀꯣꯜ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯅꯨ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯈꯨꯔꯥꯅꯥꯒ ꯎꯅꯔꯒ ꯄ꯭ꯂꯣꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯔꯤꯕ ꯑꯁꯤ ꯋꯥꯔꯤ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯊꯣꯛꯀꯦ ꯐꯣꯟ ꯇꯝꯂꯕ ꯃꯇꯨꯡꯗ ꯈꯣꯁꯂꯥꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯗ ꯄ꯭ꯂꯣꯠ ꯅꯝꯕꯔ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯔꯥꯅꯥꯅ ꯋꯥꯜ ꯈꯥꯖꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯤ ꯍꯥꯏꯔꯛꯏ ꯕ꯭ꯔꯣꯀꯔꯅ ꯆꯦꯔꯤꯗꯤ ꯃꯄꯥꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯕु ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯣꯁꯂꯥꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯟꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯗꯤ ꯑꯃꯦꯔꯤꯀꯥ ꯆꯠꯂꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯃꯦꯔꯤꯀꯥ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯌꯣꯝꯃꯨꯔꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯗꯅ ꯑꯗꯨꯝ ꯊꯦꯡꯅꯖꯔꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯒꯅꯥ ꯑꯃꯗꯤ ꯆꯦꯔꯤ ꯎꯅꯗꯨꯅ ꯆꯦꯔꯤꯅ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯦꯒꯅꯥꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤꯁꯨ ꯕꯟꯇꯤ ꯑꯃꯗꯤ ꯕꯕꯥ ꯕ꯭ꯔꯣꯀꯔ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯀꯔ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯇꯧꯍꯧꯕꯅꯤ ꯃꯦꯒꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇꯁꯨ ꯈꯪꯗꯦ ꯑꯩꯅ ꯆꯠꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯈꯟꯅ ꯆꯩꯅꯕꯁꯤꯗ ꯑꯩꯅ ꯌꯥꯎꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯃꯦꯒꯅꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯌꯨꯝꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯩꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯑꯃꯦꯔꯤꯀꯥꯗ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯃꯔꯛ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪ ꯅꯇꯣꯝꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯉꯝꯃꯒꯗ꯭ꯔꯥ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯕꯟꯇꯤꯒ ꯕꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯦꯒꯅꯥꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯆꯦꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕ꯭ꯔꯣꯀꯔꯅ ꯈꯣꯁꯂꯥꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯎꯅꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯀꯧꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯁꯂꯥ ꯑꯃꯗꯤ ꯕꯟꯇꯤ ꯈꯨꯔꯥꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯨꯔꯥꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯔꯥꯅꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗꯧꯅ ꯄꯨꯡꯂꯪ ꯂꯪꯂꯝꯃꯤ
Khuranaagi yum manungda Khosla amadi Banti kithiu kirum tawraduna tasinduna kachin amada tumina famduna lerami. Matam kuina ngairaba matungda Khuranaagi assistant tholaktuna Khosla bu kausilai. Khurana amadi Khosla hek thangnabaga Khurana na makhoigi yumda leiriba thabak sunanaba leiriba nupaduda yamna thina ngangai imungda mi laklaga ising glass ama phawa pini khangdriba karigino haiduna mi edugi chaba thakpa panduna chairai. Khuranaagi matawasida Banti amadi Khosla di kibana wa phawa phajana ngangba ngamsilaktre. Khosla na makhol nikla duna hairai sector 30 gi plot number 32 adu aigi mingda leibani aigi plot ni. Khurana na hairai nangi oiradi lawro kaino. Banti na hairai aikoina hairi se thajadraga plot adugi document leiri yengera. Khurana na hairai nangi adugumba document dudi aina chama henna saduna puthokpa ngami. Banti na amuk yamna sauna hairai adu hekta yabro ipana wano khonaduna tungsinjaba paisana leikhiba aikoigi plot ni. Khurana na hairai Khosla nangna wano khonaduna nacha singidamakta leikhiba plot ni haiba aisu khangi aduba nacha nupa se yamna saugali. Mana mafam asida asum leiba tarabadi aikoi ani wari fajana sanaba yararoi. Khurana na amuk Banti da yamna usitana hairai Banti mapanda thoga Pepsi da keno tha ngatang patharo cho. Banti mapanda thokraba matungda Khosla na hairai aikoigi broker aduna yamna wano khonabiduna nangi address asi pirakpani. Plot ki chayenaba si wari fajana sananaba. Khurana na maro lein hairai adu oirabadi nangi broker aduga wari oina sanaruro asigi matungda kari tawgani haibadu nangi broker aduna henna khangagani. Mathangi sinda Khosla harau harauna Banti ga loinana broker adugi manakta laklami broker aduna su yamna harauna hairai Khosla nangi daw yamna yare. Khurana na lam loksin khiba miyoi singi maraktagi ahanba unabada plot pithorakpa haibasi nangna ahanbani. Broker aduna musu makha tarai adudi chayenaba si lochinanaba lupa lakh 15 di pirao. Banti na yam sauna hairai kaino nangbu ngaurabro. Broker aduna hairai haujikti nakhoigi plot asi nakhoina amuk nauhaunana Khurana dagi plot ama leibani haina khallo. Khosla sahab nakhoigi plot asi market ta lupa lakh 30 pibani adubu nangna Khurana dagi leiba matamdadi sumna khaki lupa lakh 15 di leiro adu oiradi plot asi nangi oire. Banti di saubuda lore adubu Khosla di tumina lerami aroibada broker aduna hairai lupa lakh 30 piba plot asibu sumnatagi lupa lakh 15 da phangadoribani. Masidagi hena ahongba plot ti leiraroi plot pamagadi lupa lakh 15 purao pamdragana to'o. Mathangi sinda imung manungi miyoising amadi Khosla gi marup sahani su mayam punna phaminaduna wari sanarami broker amadi Khurana makhoi ani na manaduna yamna lakchana tawrakhiba mawong asida magi thokpa pangsauda saunarami. Banti na hairai masa mu phaba miyoi khara neklaga aikhoigi plot adu namdana mullaga logadabani. Adubu Khosla di matomda mamai lukthaduna kaptuna lerami mayamna hainariba wa ase taba ngamlaktraduna tumin hawgalaga magi kada changkhi. Sahani na changsinduna Khosla bu themjinbirami. Khosla na makhol thona kapladuna hairai aina wana tansinjaba wana tungsinjakhiba paisa aduna leijakhiba aigi plot ni adubu ngasidi migi oikhiba tare. Cherisu handa mukti mapagi matawasida thamoida ningba kaiba kaya ama phaurakhi. Mathangi sinda Khosla Sahani Banti Cheri makhoi mayam punna khaunaduna police station da laklaga makhoigi wari pumba liduna complaint ama tawrami. Yamna chinglemlaba police officer aduna hairai aisu middle class tagi horakpa mini aigi ipana wana khona jakhiba khudimak ngasi phawba aina kaudri. Khosla sahab nangsu aigi ipagumbani aina nangi damakta mateng soidana pangani. Officer aduna mu hanglai nangi lamsi lupa kaya da laikhibano aduga Khurana na nangonda lupa kaya piyo hairibano. Khosla na hairai lupa lakh 30 da laikhiba lamni aduga Khurana na ingonda hauji amuk lupa lakh 15 amaga piyo hairi. Officer aduna amuk yamna sauna hairai Khurana gi address to haujumak engonda hairao ai chatlaga Khurana gi makhajai duda kupangna anira uhumlak tharaga lupa lakh 10 da yasinanaba ai silage aduga aigi awaman oina lupa lakh 2 khatang thambiramu lupa lakh 3 amadi save tawrasi. Mathangda amuk mayam haunaduna ukil amagi manakta chalami ukil aduna su Khurana da hairai haujik case tawrasu karisu kanaroi maramdi case asi matam postpone tawduna chahi 10-15 hena changhalakani. Aduna haujik Khurana da hajaraga lupa lakh 13 da yasinanabadi ai silakke aduga lakh 2 save tawgadoriba adudagi aigi awaman khara pirao. Mathangda amuk mantri amagi manakta amuk laklami mantri duna su hairai Khurana di aigi mini aina haibada loina yani. Khurana da lakh 10 da yasinaro haiduna ai haikrage aduga party gi fund oinanaba lupa lakh 2 ma engonda donate toramo. Aroibadadi upai leitraduna opposition gi MLA adugi manakta mayam punna khonaduna laklami opposition gi leader aduna hairai karisu khalunu ilai lainan losinba yaba thabakni. Lambi da dharna khara protest khara tawduna ban khara tawraga pressure piraba matungda ilai laina lupa lakh 10 da yasinaba yananaba ai silakke aduga party gi fund oinanaba donation di matik chana tawbiramu. Chatluba mafam khudimakta mateng pangge hairaklanina Khosla di ngakpada kham thengba haibado oikre.
ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯑꯁꯤꯞꯀ ꯎꯅꯔꯝꯃꯤ ꯆꯦꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯁꯤꯞꯅ ꯍꯥꯏꯔꯛꯏ ꯋꯥꯜ ꯈꯥꯖꯤꯜꯂꯤꯕꯗꯣ ꯆꯦꯛꯅ ꯈꯥꯖꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎ ꯋꯥꯅ ꯈꯥꯖꯤꯟꯕ꯭ꯔꯥ ꯆꯦꯛꯅ ꯈꯥꯖꯤꯟꯕ ꯑꯣꯏꯔꯕꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯒꯦ ꯈꯟꯕꯒꯤꯅꯤ ꯑꯁꯤꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒꯤ 50% ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯤꯒꯗꯧꯔꯤ ꯑꯗꯣ ꯅꯪꯗꯤ ꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯥ ꯆꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯣꯔꯝ ꯃꯦꯜꯂꯤꯕ ꯑꯁꯤ ꯆꯠꯅꯅꯕꯅꯤ ꯁꯣ ꯇꯧꯅꯅꯕ ꯅꯠꯇꯦ ꯑꯁꯤꯞꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯂꯝ ꯂꯧꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯔꯥꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯦꯔꯤꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯌꯥꯔꯤꯕꯒꯦ ꯃꯤꯅ ꯂꯧꯈ꯭ꯔꯗꯤ ꯂꯧꯈ꯭ꯔꯦꯗꯅ ꯑꯁꯤꯞꯅ ꯑꯃꯨꯛ ꯇꯞꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯑꯣꯏꯔꯗꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯆꯦꯔꯤꯗꯤ ꯑꯁꯤꯞꯅ ꯍꯥꯏꯔꯤꯕꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯚꯤꯖꯥ ꯄꯥꯁꯄꯣꯔꯠ ꯁꯦꯝꯕ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯅꯁꯥꯒꯤ ꯅꯊꯧ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪ ꯀꯗꯥꯏꯗ ꯆꯪꯒꯦ ꯍꯥꯏꯔꯤꯅꯣ ꯆꯦꯔꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯕꯟꯇꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯆꯪꯍꯜꯂꯛꯑꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯆꯦꯔꯤꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯑꯣꯏ 4-5 ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯐꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯊꯛꯆꯜꯂꯣ ꯔꯦꯗꯤꯗ ꯂꯩꯅꯔꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯁꯂꯥ ꯀꯧꯁꯤꯜꯂꯒ ꯐꯣꯇꯣ ꯈꯔ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯃꯤꯅ ꯂꯧꯁꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯆꯠꯂꯒ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯂꯥꯈ 3 ꯈꯛꯇꯪ ꯂꯧꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯃꯌꯥꯝ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯂꯩꯕ ꯄꯩꯁꯥ ꯑꯗꯨ ꯈꯛꯇꯪ ꯄꯤꯔꯛꯑꯁꯨ ꯌꯥꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯁꯂꯥꯅ ꯂꯩꯇ ꯂꯥꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯂꯝ ꯍꯦꯟꯕ ꯃꯤ ꯐꯨꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯍꯧꯗꯨꯅ ꯈꯣꯁꯂꯥꯅ ꯂꯨꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯂꯧꯅꯅꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯊꯪ ꯑꯃ ꯄꯤꯔꯗꯨꯅ ꯈꯣꯁꯂꯥꯗ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯐꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯨꯝꯕꯨꯒꯤ ꯃꯈꯨꯠꯇꯒꯤ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ ꯈꯣꯁꯂꯥꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯦꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯃꯌꯥꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯖꯤꯜꯂꯤꯕ ꯆꯦꯛꯄꯜ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯆꯦꯔꯤ ꯑꯃꯗꯤ ꯈꯣꯁꯂꯥꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯌꯥ ꯌꯥꯅꯤꯡꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯦꯛꯄꯜ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯝꯃꯤ ꯆꯦꯛꯄꯜ ꯑꯗꯨ ꯊꯨꯒꯥꯏꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯥꯡꯂꯤ ꯈꯣꯁꯂꯥꯗꯤ ꯃꯀ꯭ꯂꯥꯛ ꯅꯤꯛꯄꯗ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯁꯂꯥ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯥꯍꯥꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯕꯟꯇꯤꯅ ꯄꯨꯊꯣꯔꯛꯄ ꯑꯥꯏꯗꯤꯌꯥꯅꯤ ꯃꯌꯥꯝ ꯆꯠꯂꯒ ꯆꯦꯛꯄꯜ ꯑꯗꯨ ꯉꯔꯥꯡ ꯊꯨꯒꯥꯏꯔꯨꯔꯦ ꯄ꯭ꯂꯣꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯅꯣꯛꯂꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯂꯒ ꯈꯣꯁꯂꯥ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯁꯤ ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯈꯨꯔꯥꯅꯥꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯂꯦ FIR ꯑꯃ ꯂꯩꯔꯦ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯣꯠ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯕ ꯑꯩꯒꯤ ꯄ꯭ꯂꯣꯠꯅꯤ ꯗꯣꯀꯨꯃꯦꯟꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ ꯑꯩ ꯗꯣꯀꯨꯃꯦꯟ ꯂꯧꯊꯣꯛꯎꯒꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯀꯨꯃꯦꯟ ꯌꯦꯡꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯁꯂꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯆꯦꯔꯤꯁꯨ ꯃꯄꯥ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯈꯤ ꯕꯟꯇꯤꯅ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯖꯤꯞ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯍꯥꯏꯔꯤ ꯈꯣꯁꯂꯥꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯗꯣꯀꯨꯃꯦꯟ ꯁꯥꯕ ꯃꯤꯒꯤ ꯂꯝ ꯃꯨꯟꯕ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯀꯦꯁ ꯀꯌꯥ ꯑꯃ ꯄꯥꯟꯁꯤꯜꯂꯛꯂꯦ ꯁꯥꯍꯥꯅꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯣꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯈꯨꯔꯥꯅꯥꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯔꯤꯄꯣꯔꯠꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯗ ꯇꯧꯏ ꯅꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯈꯥꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯋꯥꯃꯟ ꯈꯔꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯁꯤ ꯃꯤꯅ ꯃꯨꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄ꯭ꯂꯣꯠ ꯑꯁꯤ ꯂꯧꯔꯨꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯐꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯅ ꯀꯦꯁ ꯄꯥꯜꯂꯛꯑꯕꯁꯨ ꯄꯥꯜꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯐꯥꯒꯦ ꯈꯜꯂꯕꯗꯤ ꯅꯈꯣꯏꯕꯨ ꯐꯥꯕ ꯉꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯦꯔꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯒ ꯅꯊꯧꯗꯤ ꯐꯖꯅ ꯇꯧꯗꯦ ꯅꯣꯏꯒꯤ ꯆꯥ ꯊꯛꯅꯕ ꯑꯋꯥꯃꯜ ꯊꯤꯗꯨꯅ ꯂꯩꯔꯦ ꯏꯖꯠ ꯁꯣꯛꯄ ꯑꯆꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯅ ꯁꯥꯎꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯆꯦꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯅꯄꯥꯅꯆꯥ ꯑꯅꯤꯃꯛ ꯖꯦꯜꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯃꯄꯥꯟꯗ ꯂꯩꯔꯨꯆꯣ ꯁꯥꯍꯥꯅꯤꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ
ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯑꯣꯐꯤꯁꯔ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯕ ꯇꯥꯕꯅꯤ ꯈꯣꯔꯥꯅꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯁꯣꯝꯗꯅ ꯕꯟꯇꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯆꯦꯔꯤꯗ ꯍꯥꯏꯔꯛꯏ ꯕꯕꯥꯗꯣ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯇ꯭ꯔꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯅ ꯄꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯖꯦꯜꯗ ꯂꯩꯔꯦ ꯕꯟꯇꯤꯅ ꯑꯃꯨꯛꯁꯨ ꯆꯦꯔꯤꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯅꯪ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯅꯕ ꯈꯔ ꯊꯨꯅ ꯇꯧꯔꯣ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁ ꯌꯧꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯑꯁꯤꯗ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯊꯦꯡꯅꯍꯧꯔꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯨꯔꯥꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯥꯛꯂꯒ ꯄꯨꯂꯤꯁ ꯑꯗꯨꯒ ꯅꯣꯛꯈꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯣꯁꯂꯥꯕꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯈꯣꯁꯂꯥꯗ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯆꯦꯛꯄꯜ ꯑꯗꯨ ꯊꯨꯒꯥꯏꯔꯤꯕꯗꯣ ꯈꯨꯔꯥꯅꯥꯗꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯗꯨꯅꯇ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯔꯥꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕꯅ ꯅꯪꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯈꯨꯔꯥꯅꯥꯅ ꯅꯪꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯂꯨꯄꯥ ꯂꯥꯛ 10ꯗ ꯌꯥꯁꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯇꯩꯒ ꯌꯦꯡꯅꯕꯗ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯄ꯭ꯂꯣꯠꯀ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯃꯁꯨ ꯑꯃꯦꯔꯤꯀꯥ ꯆꯠꯈꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯁꯨ ꯂꯨꯍꯣꯡꯂꯒ ꯆꯠꯈ꯭ꯔꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯦ ꯕꯟꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯤꯅ ꯏꯀꯣꯝ ꯀꯣꯝꯅ ꯀꯣꯟꯅꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯘꯅꯥ ꯆꯦꯔꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯆꯦꯔꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯦꯘꯅꯥꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯤꯔꯝꯃꯤ ꯆꯦꯔꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯦꯘꯅꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯣꯠ ꯑꯁꯤ ꯃꯤꯠꯃꯥꯡꯗꯒꯤ ꯈꯨꯔꯥꯅꯥꯅ ꯃꯨꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯩꯅ ꯑꯃꯦꯔꯤꯀꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯄ꯭ꯂꯣꯠ ꯑꯁꯤ ꯕꯕꯥꯗ ꯁꯤꯟꯅꯔꯝꯗꯕ ꯌꯥꯗꯦ ꯃꯦꯘꯅꯥ ꯍꯧꯖꯤꯛꯁꯨ ꯆꯦꯔꯤꯅ ꯑꯃꯦꯔꯤꯀꯥ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯦꯔꯤꯅ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯔꯛꯄꯁꯤda ꯃꯦꯘꯅꯥꯁꯨ ꯆꯦꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯦꯡ ꯄꯥꯝꯃꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤ ꯑꯃꯗꯤ ꯃꯦꯘꯅꯥ ꯍꯧꯅꯗꯨꯅ ꯑꯁꯤꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯅꯪꯅ ꯑꯃꯦꯔꯤꯀꯥ ꯆꯠꯀꯗꯕ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯆꯦꯔꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕꯗꯨ ꯀꯔꯤꯅꯣ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯑꯁꯤꯐꯅ ꯃꯈꯣꯏꯕꯨ ꯆꯥ ꯊꯛꯂꯨꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯝ ꯃꯨꯟꯕ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕꯁꯦ ꯑꯩꯒ ꯈꯨꯔꯥꯅꯥꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯀꯔꯕꯥꯔꯅꯤ ꯈꯨꯔꯥꯅꯥ ꯏꯕꯥꯅꯤꯅ ꯑꯁꯤꯒꯨꯝꯂꯕ ꯀꯔꯕꯥꯔ ꯑꯁꯤ ꯆꯍꯤ 7 ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯂꯩꯇꯕ ꯃꯤꯅꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯥꯅ ꯂꯝ ꯑꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯒꯤ ꯂꯝꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯨꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯈꯤ ꯑꯁꯤꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯇꯧꯁꯤ ꯈꯨꯔꯥꯅꯥꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯗ ꯋꯥꯜ ꯆꯟꯁꯤꯟꯕ ꯉꯝꯂꯛꯂꯤꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯈꯨꯔꯥꯅꯥꯒꯤ ꯃꯐꯝꯗꯁꯨ ꯅꯈꯣꯏꯒꯤ ꯂꯝ ꯄ꯭ꯂꯣꯠ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯗꯣꯀꯨꯃꯦꯟꯁꯨ ꯃꯉꯣꯟꯗ ꯂꯩꯔꯝꯒꯅꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯗꯣꯀꯨꯃꯦꯟꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯔꯥꯅꯥꯗꯗꯤ ꯀꯝꯗꯧꯅ ꯂꯩꯔꯝꯗꯣꯏꯕ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ ꯊꯥꯏꯅꯗꯤ ꯑꯩꯅ ꯈꯨꯔꯥꯅꯥꯒꯤꯗꯃꯛꯇ ꯐꯦꯛ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯍꯨꯠꯇ ꯐꯦꯛ ꯗꯣꯀꯨꯃꯦꯟ ꯁꯥꯅꯅꯕ ꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯈꯨꯔꯥꯅꯥꯅ ꯁꯥꯔꯤꯕ ꯗꯣꯀꯨꯃꯦꯟ ꯑꯅꯤꯁꯤ ꯀꯔꯝꯕ ꯗꯣꯀꯨꯃꯦꯟꯅ ꯑꯣꯔꯤꯖꯤꯅꯦꯜ ꯗꯣꯀꯨꯃꯦꯟꯅꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯔꯠ ꯀꯦꯁ ꯇꯧꯅꯕ ꯃꯇꯝꯗꯗꯤ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ ꯃꯁꯤ ꯅꯠꯇꯕ ꯌꯥꯝꯅ ꯊꯨꯅ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯔꯥꯅꯥꯗ ꯄꯩꯁꯥ ꯄꯤꯈꯤꯕ ꯑꯁꯤꯅꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯄꯤꯅꯕ ꯄꯩꯁꯥꯗꯨꯕꯨ ꯂꯩꯔꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯄꯩꯁꯥ ꯄꯤꯈꯤꯁꯦ ꯍꯥꯏꯔꯒꯅ ꯀꯅꯥꯅꯣ ꯑꯃꯗꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯔꯒ ꯄꯤꯒꯗꯕ ꯑꯗꯨꯇ ꯉꯥꯏꯔꯦ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯌꯥꯝꯅ ꯐꯖꯩ ꯂꯨꯠ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯈꯨꯔꯥꯅꯥꯗ ꯄꯤꯒꯦ ꯈꯜꯂꯕꯗꯤ ꯈꯨꯔꯥꯅꯥꯗꯒꯤ ꯑꯣꯏꯅ ꯂꯨꯠ ꯇꯧꯁꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯐꯥꯒꯤ ꯃꯥꯟꯁꯤꯜꯂꯛꯑꯦ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯁꯤꯐꯅ ꯍꯥꯏꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥꯅꯤ ꯂꯝ ꯐꯖꯕ ꯑꯃ ꯌꯦꯡꯉꯒ ꯈꯨꯔꯥꯅꯥꯗ ꯌꯣꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯆꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯗ ꯌꯣꯟꯒꯗꯕ ꯂꯝ ꯑꯗꯨꯕꯨ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯀꯩꯁꯨ ꯊꯣꯛꯑꯝꯃꯣꯏ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛ 5 ꯁꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯂꯝ ꯑꯃ ꯌꯦꯡꯉꯒ ꯈꯨꯔꯥꯅꯥꯗ ꯃꯉꯣꯟꯗ ꯌꯣꯟꯒꯗꯕ ꯂꯝ ꯑꯗꯨꯗꯤ ꯑꯩꯅ ꯈꯨꯔꯥꯅꯥꯅ ꯄꯥꯝꯒꯗꯕ ꯂꯝ ꯑꯃ ꯈꯜꯂꯒ ꯊꯤꯔꯛꯑꯒꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯝ ꯑꯗꯨꯒꯤ ꯃꯄꯨ ꯁꯥꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯑꯁꯤꯐꯅ ꯆꯦꯔꯤ ꯑꯃꯗꯤ ꯃꯦꯘꯅꯥꯒꯤ ꯆꯤꯡꯅꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯄꯨ ꯁꯥꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯃꯥꯟꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯥꯟꯅꯕ ꯑꯦꯛꯇꯤꯡ ꯇꯧꯕꯁꯨ ꯍꯩꯕ ꯑꯣꯏꯒꯗꯕꯅꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯁꯤꯐ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ
ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯗꯣꯏꯅꯣ? ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯦꯔꯤ ꯑꯃꯗꯤ ꯃꯦꯒꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯑꯁꯤꯞꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯩꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯁꯤꯞꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯅꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯨꯠ ꯇꯧꯔꯤ, ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯈꯨꯔꯥꯅꯥꯗ ꯑꯣꯏꯅ ꯂꯨꯠ ꯇꯧꯕ ꯇꯥꯔꯦ꯫ ꯉꯁꯥꯏ ꯃꯦꯒꯅꯥ ꯑꯃꯗꯤ ꯆꯦꯔꯤꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯦꯒꯅꯥꯒꯤ ꯊꯤꯌꯦꯇꯔ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯕꯥꯄꯨ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯕꯥꯄꯨꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯦꯒꯅꯥꯅ ꯍꯥꯏꯔꯛꯏ, ꯕꯥꯄꯨ ꯅꯪꯕꯨ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯍꯩꯔꯔꯣꯏꯗ꯭ꯔꯅꯦ? ꯇꯁꯦꯡꯅ ꯀꯤꯖꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯩ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯕꯥꯄꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯦꯛꯇꯤꯡ ꯇꯧꯕꯗꯤ ꯀꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯔꯛꯀꯗꯕ ꯐꯜ ꯑꯗꯨꯅꯤ ꯑꯩꯅ ꯀꯤꯖꯔꯤꯕ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯂꯨꯠ ꯇꯧꯕ ꯀꯧꯏ꯫ ꯃꯦꯒꯅꯥꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯅꯥꯅ ꯆꯦꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯄꯨꯅ ꯌꯥꯔꯛꯅꯕ ꯃꯦꯒꯅꯥꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯑꯣ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯕꯥꯄꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯩꯗꯗꯤ ꯕꯥꯄꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯨꯝꯁꯣꯏ ꯁꯣꯏꯔꯅꯤ꯫ ꯃꯦꯒꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯆꯍꯤ 10 ꯍꯦꯟꯅ ꯕꯥꯄꯨ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯌꯦꯡꯉꯛꯑꯦ꯫ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯕꯥꯄꯨ ꯅꯪꯅ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯎꯗ꯭ꯔꯤ꯫ ꯕꯥꯄꯨꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ, ꯏꯁꯥꯒꯤ ꯃꯤꯡꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯑꯩꯅ ꯀꯝꯗꯧꯅ ꯂꯝ ꯂꯩꯕ ꯂꯝ ꯌꯣꯟꯕꯒꯤ ꯃꯔꯝꯗ ꯈꯪꯗꯣꯏꯅꯣ? ꯑꯩꯒ ꯈꯨꯔꯥꯅꯥꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯨꯔꯥꯅꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯅꯤ꯫ ꯑꯁꯤꯞꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯥꯛꯀꯦ꯫ ꯕꯥꯄꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯆꯦꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯆꯦꯔꯤ ꯅꯈꯣꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯗꯤ ꯅꯠꯇꯦ, ꯃꯦꯒꯅꯥꯒꯤꯗꯃꯛꯇ ꯇꯧꯕꯅꯤ, ꯑꯗꯨꯒ ꯃꯦꯒꯅꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ, ꯆꯦꯔꯤ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯁꯨ ꯆꯥꯛꯑꯕ ꯃꯥꯜꯂꯦ꯫ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯃꯤꯑꯣꯏ 10-20 ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯒ ꯆꯦꯔꯤ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯣꯐꯤꯁꯇꯒꯤ ꯍꯦꯟꯅ ꯆꯠꯊꯣꯛꯇꯕ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯅꯪꯅ ꯀꯝꯗꯧꯅ ꯈꯨꯔꯥꯅꯥꯕꯨ ꯅꯝꯊꯥꯛ ꯇꯧꯒꯗꯣꯏꯅꯣ? ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯏꯄꯥ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤ, ꯑꯃꯨꯛ ꯍꯟꯅ ꯖꯦꯜꯗ ꯆꯪꯕꯗꯤ ꯉꯝꯂꯣꯏ꯫ ꯁꯨꯗꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯆꯦꯔꯤꯅ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯉꯁꯤꯅ ꯆꯦꯔꯤꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯒ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ? ꯑꯗꯨꯕꯨ ꯈꯣꯁꯂꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯔꯤꯗ ꯋꯥꯔꯧꯕ ꯐꯔꯝꯗ꯭ꯔꯤ꯫ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ, ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯦ, ꯃꯥꯗꯤ ꯆꯠꯂꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯁꯤꯗꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯒꯦ, ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ꯫ ꯈꯨꯔꯥꯅꯥꯅ ꯃꯨꯟꯕꯤꯈꯤꯕ ꯄ꯭ꯂꯣꯠ ꯑꯗꯨ ꯑꯩꯒꯤ ꯄ꯭ꯂꯣꯠꯅꯤ, ꯑꯩꯒꯤ ꯌꯨꯝ ꯁꯥꯕ ꯉꯝꯖꯗꯕꯅꯤ, ꯃꯁꯤꯗ ꯃꯥꯅ ꯋꯥꯕꯤꯐꯝ ꯊꯣꯛꯇꯦ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯗꯨꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯥꯍꯅꯤ ꯑꯃꯗꯤ ꯈꯣꯁꯂꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯍꯅꯤꯅ ꯍꯥꯏꯔꯛꯏ, ꯆꯦꯔꯤꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯅ, ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯄꯥꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯥꯡꯖꯒꯗꯕꯕꯨ ꯂꯩꯒꯦ? ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯇꯣꯡꯖꯕꯒꯤ ꯋꯥ ꯅꯠꯇꯦ, ꯆꯦꯔꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛꯇ ꯄꯥꯗꯨꯅ ꯂꯥꯛꯄꯅꯤ, ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯍꯧꯖꯤꯛ ꯁꯣꯐꯠꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯖꯔꯦ, ꯑꯃꯦꯔꯤꯀꯥ ꯆꯠꯇꯨꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯅꯅꯕ ꯑꯁꯥ ꯇꯧꯖꯔꯤ꯫ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯗꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯝ ꯃꯥꯡꯖꯈꯤꯕ ꯑꯗꯨꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯀꯦꯁ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯔꯚꯤꯁ ꯀ꯭ꯂꯥꯁ, ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯛ ꯂꯩꯔꯅꯤ, ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯊꯕꯛ ꯐꯪꯂꯔꯣꯏ꯫ ꯃꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯑꯗꯨ ꯏꯆꯥ ꯆꯦꯔꯤꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯁꯥꯍꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯊꯤꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯃꯁꯥꯅꯕꯨ ꯐꯔꯕꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯈꯨꯔꯥꯅꯥ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ, ꯆꯦꯔꯤꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯁꯥꯍꯅꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯣꯁꯂꯥ ꯅꯪꯒꯤ ꯑꯋꯥꯕꯗ ꯅꯆꯥꯁꯤꯡꯅ ꯃꯇꯦꯡ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯩꯉꯣꯟꯗ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯃꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯇꯧꯍꯜꯂꯨ, ꯅꯪꯅ ꯄꯥꯈꯠꯄ ꯐꯅꯅꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯆꯥꯎꯌꯦꯡ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤꯅ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯄꯥꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯈꯣꯁꯂꯥꯅ ꯃꯦꯒꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯀꯝꯗꯧꯅ ꯌꯥꯎꯔꯝꯂꯤꯕꯅꯣ? ꯃꯦꯒꯅꯥꯗꯤ ꯏꯛ-ꯑꯥ ꯇꯧꯗꯨꯅ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ꯫ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯃꯦꯒꯅꯥꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ, ꯆꯦꯔꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯐ꯭ꯔꯦꯟꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯦꯔꯤꯗ ꯑꯣꯏꯅ ꯂꯛꯅꯁꯤꯜꯂꯛꯏ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯖꯦꯜꯗ ꯑꯃꯨꯛ ꯆꯪꯂꯨꯔꯦ, ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯖꯦꯜꯗ ꯆꯪꯅꯅꯕ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥꯗꯤ ꯇꯥꯍꯟꯅꯤꯡꯗꯦ, ꯃꯁꯤ ꯈꯪꯅ ꯅꯣꯏꯅ ꯐꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯣ꯫ ꯆꯦꯔꯤꯒꯤ ꯃꯃꯥ ꯁꯨꯗꯥꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯊꯕꯛ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯔꯤꯁꯤꯀꯦꯁ ꯍꯥꯏꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯂꯩꯐꯝ ꯍꯥꯟꯅ ꯁꯤꯟꯕꯤꯌꯨ, ꯄꯨꯂꯤꯁꯅ ꯅꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯠꯐꯝ ꯑꯃ ꯂꯩꯅꯅꯕ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯂꯝ ꯃꯄꯨ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯥꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯀꯦ ꯍꯥꯏꯔꯕꯁꯨ ꯊꯤꯒꯠꯄ ꯉꯝꯍꯜꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯦꯔꯦꯛꯇꯔ ꯁꯦꯝꯒꯗꯕꯅꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯧ ꯍꯤꯡꯈꯣꯜ ꯆꯥꯎꯅ ꯂꯩꯗꯨꯅ ꯂꯩꯈꯤꯕ ꯃꯤ ꯁꯥꯒꯗꯕꯅꯤ ꯕꯟꯇꯤꯅ ꯍꯥꯏꯔꯛꯏ ꯗꯨꯕꯥꯏꯗ ꯂꯩꯕ ꯃꯤ ꯑꯣꯏꯍꯜꯂꯁꯤ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯊꯪꯗ ꯃꯦꯘꯅꯥꯅ ꯕꯥꯄꯨꯕꯨ ꯗꯨꯕꯥꯏꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯁꯥꯅꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯤꯝꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯏ ꯕꯥꯄꯨꯅ ꯁꯥꯒꯗꯧꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯇꯤ ꯀꯧꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ NRI ꯁꯦꯇꯤ ꯑꯗꯨꯒ ꯕꯥꯄꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯃ ꯋꯥꯏꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯊꯝꯗꯕ ꯌꯥꯔꯣꯏ ꯁꯦꯇꯤꯒꯤꯗꯃꯛꯇ ꯑꯁꯤꯝꯅ ꯑꯃꯨꯛꯁꯨ ꯁꯦꯇꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯁꯦꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯗꯨꯕꯥꯏꯗ ꯐꯤꯔꯣꯜ ꯀꯔꯕꯥꯔ ꯑꯃꯗꯤ ꯍꯣꯇꯦꯜꯒꯤ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ 5-star ꯍꯣꯇꯦꯜꯗ ꯂꯩꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯗꯨꯕꯥꯏꯒꯤ ꯁꯤꯝ ꯀꯥꯔꯗ 2 ꯂꯧꯗꯕ ꯌꯥꯔꯣꯏ ꯕꯟꯇꯤꯅ ꯍꯥꯏꯔꯛꯏ ꯗꯨꯕꯥꯏꯒꯤ ꯁꯤꯝ ꯂꯧꯕꯗꯨꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯅꯤ ꯗꯨꯕꯥꯏꯗ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯕꯟꯇꯤꯅ ꯑꯃꯨꯛ ꯏꯉꯛ-ꯉꯛꯅ ꯍꯪꯂꯛꯏ ꯗꯨꯕꯥꯏꯒꯤ ꯁꯤꯝ ꯀꯥꯔꯗ 2 ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯐꯣꯟ ꯅꯝꯕꯔ 2 ꯄꯥꯏꯒꯅꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯕꯤꯖꯤꯅꯦꯁꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯁꯤꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯁꯦꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯒꯗꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯔꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯔꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯃꯅꯤꯅ ꯑꯣꯏꯅ ꯁꯥꯍꯜꯂꯁꯤ ꯃꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯉꯥ ꯑꯆꯧꯕ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯉꯥ ꯃꯆꯥ ꯍꯥꯟꯅ ꯐꯥꯗꯕ ꯌꯥꯔꯣꯏ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕꯗ ꯅꯈꯣꯏꯗ ꯄ꯭ꯂꯣꯠ ꯌꯣꯟꯁꯤꯜꯂꯛꯂꯤꯕ ꯅꯈꯣꯏꯒꯤ ꯕ꯭ꯔꯣꯀꯔ ꯑꯗꯨ ꯍꯥꯟꯅ ꯐꯥꯗꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥꯗ ꯂꯝ ꯌꯣꯜꯂꯛꯈꯤꯕ ꯕ꯭ꯔꯣꯀꯔ ꯑꯗꯨꯗ ꯂꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯂꯝ ꯑꯗꯨ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ 5-star ꯍꯣꯇꯦꯜꯗ ꯎꯅꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅꯁꯨ ꯀꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯁꯤꯞꯅ ꯁꯦꯇꯤ ꯁꯥꯔꯤꯕ ꯕꯥꯄꯨꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯃꯗꯤ ꯕꯥꯄꯨꯗ ꯍꯥꯏꯔꯛꯏ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯊꯨꯞꯍꯟꯗꯕ ꯌꯥꯔꯣꯏ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪ ꯕ꯭ꯔꯣꯀꯔꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯂꯩꯕ ꯉꯝꯒꯗꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯀꯔ ꯑꯗꯨꯗ ꯀꯤꯍꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯨꯞꯊꯅ ꯍꯪꯉꯨ ꯁꯦꯝ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯥꯄꯨ ꯑꯃꯗꯤ ꯃꯅꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯅꯁꯨ ꯀꯃꯤꯁꯟ ꯐꯖꯕ ꯑꯃ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯦꯇꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯕ꯭ꯔꯣꯀꯔꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯂꯩꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯔꯥ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕ꯭ꯔꯣꯀꯔꯅꯤ ꯁꯦꯇꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯅꯤꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕ꯭ꯔꯣꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯂꯝ ꯂꯩꯕ ꯉꯝꯒꯗꯕ ꯃꯤ ꯑꯗꯨꯒ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ माꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔꯤꯕ ꯃꯅꯤꯗ ꯆꯩꯁꯤꯜꯂꯝꯃꯒ ꯆꯠꯈꯤ ꯃꯅꯤꯅꯁꯨ ꯑꯃꯨꯛ ꯁꯥꯎꯁꯤꯟꯅꯗꯨꯅ ꯕ꯭ꯔꯣꯀꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯂꯝ ꯂꯩꯕ ꯉꯝꯒꯗꯕ ꯃꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯜꯂꯝꯃꯤ ꯃꯅꯤ ꯑꯃꯗꯤ ꯁꯦꯇꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕ꯭ꯔꯣꯀꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯃꯤꯁꯟꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯔꯥꯅꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯔꯥꯅꯥꯒꯤ ꯐꯣꯟ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯔꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯈꯨꯔꯥꯅꯥꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤꯕ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯄꯥꯛ ꯆꯥꯎꯔꯕ ꯐꯖꯕ ꯃꯐꯝ ꯆꯥꯕ ꯂꯝꯅꯤ ꯂꯝ ꯑꯁꯤ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 2 ꯑꯩꯉꯣꯟꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯈꯨꯔꯥꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯋꯦ ꯁꯥꯕ ꯂꯣꯏꯔꯕꯗꯤ ꯂꯝ ꯑꯗꯨꯒꯤ ꯃꯃꯜ ꯗꯕꯜ ꯑꯣꯏꯔꯛꯂꯅꯤ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯋꯦ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯂꯝ ꯑꯗꯨꯒꯤ ꯃꯃꯜ ꯗꯕꯜ ꯑꯣꯏꯔꯛꯂꯣꯏ ꯇ꯭ꯔꯤꯄꯜ ꯑꯣꯏꯔꯛꯀꯅꯤ ꯁꯔꯨꯛ 3 ꯍꯦꯟꯒꯠꯂꯛꯀꯅꯤ ꯈꯨꯔꯥꯅꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯂꯝ ꯑꯗꯨꯒꯤ ꯃꯄꯨꯗꯣ ꯀꯅꯥꯅꯣ ꯃꯤꯗꯣ ꯀꯝꯗꯧꯋꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯃꯤꯁꯟ ꯈꯔ ꯌꯥꯝꯅ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯇꯤꯒꯤ ꯃꯃꯤꯡ ꯂꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥ ꯁꯥꯍꯥꯕ ꯅꯪꯅ ꯄꯥꯝꯃꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯝꯗꯣ ꯅꯪꯒꯤꯗꯃꯛꯇ ꯂꯩꯅꯅꯕ ꯑꯩꯅ ꯋꯥ ꯍꯥꯏꯅꯔꯛꯂꯒꯦ ꯈꯨꯔꯥꯅꯥꯁꯨ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯂꯕꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯃꯤꯁꯟ ꯀꯌꯥ ꯄꯥꯝꯕꯒꯦ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯇꯤꯒꯤ ꯂꯝ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀꯔꯣꯔ 1 ꯅꯠꯇ꯭ꯔꯒꯅ ꯀꯔꯣꯔ 1.5ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯨꯞꯅꯇꯒꯤ 3% ꯀꯃꯤꯁꯟ ꯄꯤꯕꯤꯌꯨ ꯑꯁꯣꯝꯗꯅ ꯈꯣꯁꯂꯥꯗꯤ ꯃꯆꯥꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯁꯥꯅ ꯆꯪꯗꯨꯅ ꯍꯪꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯗꯥꯗ ꯑꯣꯏꯅ ꯍꯪꯂꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯆꯦꯔꯤꯅ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈ꯭ꯔꯣꯁ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯈꯣꯁꯂꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯂꯧꯈ꯭ꯔꯕ ꯄ꯭ꯂꯣꯠ ꯑꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯃꯨꯛ ꯊꯥꯗꯗꯨꯅ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯥꯗ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯌꯨ ꯁꯨꯗꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯥ ꯅꯪꯅ ꯆꯠꯂꯒ ꯍꯥꯏꯕꯗꯤ ꯀꯩꯗꯧꯋꯤ ꯈꯣꯁꯂꯥꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯃꯥꯒꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯁꯅꯨ ꯁꯨꯗꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯦ ꯅꯆꯥ ꯅꯨꯄꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯅꯤ ꯅꯆꯥꯒꯤ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ꯭ꯔꯥ ꯈꯣꯁꯂꯥ ꯁꯥꯎꯖꯔꯕꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯆꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯈꯨꯔꯥꯅꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯣꯁꯂꯥꯅ ꯆꯦꯔꯤ ꯀꯧꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯨꯄꯥ ꯂꯤꯁꯤꯡ 15-20 ꯍꯦꯟꯅ ꯈ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯈꯣꯁꯂꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯄꯩꯁꯥ ꯊꯥꯗꯕꯗꯣ ꯂꯦꯞꯄꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯉꯁꯤꯗꯒꯤ ꯃꯈꯥ ꯆꯠꯊꯔꯅꯨ ꯉꯁꯤꯅ ꯂꯣꯏꯁꯜꯂꯣ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯗꯣ ꯈꯨꯔꯥꯅꯥꯅꯤ ꯈꯨꯔꯥꯅꯥ ꯅꯪꯒꯨꯝꯕ 10-20 ꯅꯨꯡꯇꯤꯒꯤ ꯑꯄꯪꯕ ꯁꯤꯗꯨꯅ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯔꯤꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯟ ꯊꯨꯝ ꯃꯠꯄ ꯉꯝꯂꯤꯕ ꯅꯨꯄꯥꯅꯤ ꯆꯦꯔꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯍꯦꯜꯂꯝꯒꯅꯤ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯈꯨꯔꯥꯅꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯗꯣ ꯉꯥꯏꯔꯨꯔꯅꯨ ꯀꯥꯟꯅꯔꯣꯏ ꯈꯨꯔꯥꯅꯥꯗꯤ ꯐꯣꯟ ꯇꯧꯔꯛꯑꯣꯏ ꯈꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯘꯅꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯆꯦꯔꯤꯗ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯁꯦꯇꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯁꯥꯔꯤꯕ ꯃꯅꯤꯅ ꯄꯥꯏꯔꯝꯃꯤ ꯆꯦꯔꯤꯅ ꯃꯅꯤꯗ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯁꯦꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ उनꯐꯝ ꯃꯐꯝ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯁꯂꯥꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯇꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯛꯂꯥꯡ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯈꯨꯔꯥꯅꯥ ꯊꯨꯔꯦ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯇꯤꯅ ꯈꯨꯔꯥꯅꯥ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯁꯦꯇꯤꯅ ꯇꯧꯒꯗꯕ ꯑꯦꯛꯇꯤꯡꯁꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯁꯂꯥꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯇꯤ ꯑꯃꯗꯤ ꯃꯅꯤ 5-star ꯍꯣꯇꯦꯜ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯈꯨꯔꯥꯅꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯇꯤꯗꯤ 5-star ꯍꯣꯇꯦꯜꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕ ꯔꯨꯝ ꯁꯥꯔꯚꯤꯁꯀꯤ ꯄꯣꯠ ꯆꯩ ꯇꯥꯡꯂꯤꯕ ꯈꯨꯇꯥꯡ ꯑꯁꯤ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯁꯦꯇꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯇꯥꯡꯃꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯀꯩꯝꯇ ꯑꯣꯔꯗꯔ ꯇꯧꯔꯒꯨꯝꯁꯤ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯑꯣꯔꯗꯔ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯈꯨꯔꯥꯅꯥꯅ ꯆꯤꯡꯅꯈꯤꯅꯤ ꯀꯩꯅꯣꯝꯃꯗꯤ ꯑꯣꯔꯗर ꯇꯧꯗꯕ ꯌꯥꯔꯣꯏ ꯁꯦꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯄꯣꯠ ꯑꯃ ꯈꯜꯂꯒ ꯑꯣꯔꯗर ꯇꯧꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯆꯥ ꯑꯃ ꯑꯣꯔडर ꯇꯧꯔꯒ ꯈꯨꯔꯥꯅꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯦꯇꯤꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯔꯚꯁ ꯆꯠꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯕꯥꯄꯨ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯄ ꯂꯣꯏꯅ ꯁꯥꯟꯅꯒꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯁꯥꯔꯤꯕ ꯁꯦꯇꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯗ ꯀꯥꯏꯍꯟꯒꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯣꯀꯔ ꯑꯃꯗꯤ ꯈꯨꯔꯥꯅꯥ 5-star ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯅꯤꯅ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯀꯔ ꯁꯣꯐꯥꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯒ ꯍꯥꯏꯔꯛꯏ ꯁꯦꯇꯤ ꯁꯥꯍꯕꯇꯤ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯥꯛꯇꯪ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯦꯔꯤ ꯈꯣꯏꯗꯤ ꯍꯣꯇꯦꯜꯒꯤ ꯃꯄꯥꯟꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯊꯣꯛꯂꯤꯒꯕ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯅꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯇꯤ ꯀꯣꯠ ꯑꯃ ꯂꯤꯠꯇꯨꯅ ꯃꯁꯥ ꯅꯥꯟꯅ ꯆꯤꯡꯂꯦꯝꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯈꯨꯔꯥꯅꯥꯗ ꯍꯦꯟꯁꯦꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯕ꯭ꯔꯣꯀꯔꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯂꯩꯕ ꯉꯝꯒꯗꯕ ꯃꯤꯔꯥ ꯈꯨꯔꯥꯅꯥꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯈꯟꯖꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯉꯣꯟꯗ ꯂꯝ ꯂꯩꯕ ꯉꯝꯒꯗꯕ ꯃꯤꯔꯥ ꯍꯪꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯂꯝ ꯄꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕ꯭ꯔꯣꯀꯔ ꯅꯠꯇꯦ ꯂꯝ ꯂꯩꯒꯗꯕ ꯃꯤ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯇꯤꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯒ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯁꯇꯔꯅ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯅꯤ ꯋꯥꯔꯤ ꯃꯈꯥꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯇꯤꯅ ꯈꯨꯔꯥꯅꯥꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯃꯅꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯪꯁꯤꯟꯅꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯅ ꯌꯣꯟꯒꯗꯧꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ ꯁꯦꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯂꯝ ꯑꯁꯤ ꯌꯣꯜꯂꯕꯁꯨ ꯌꯥꯏ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯈꯨꯔꯥꯅꯥ ꯅꯪꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯈꯨꯔꯥꯅꯥꯗ ꯍꯥꯏꯔꯤ ꯈꯨꯔꯥꯅꯥꯁꯨ ꯁꯦꯇꯤꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯝ ꯄꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯁꯦꯇꯤꯕꯨ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯨꯈꯥꯏꯗꯨꯅ ꯐꯝꯂꯤ ꯁꯦꯇꯤꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯏꯟꯗꯤꯌꯥꯗ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯂꯥꯛꯇꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯅ ꯇꯤꯔꯨꯄꯇꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯂꯥꯛꯄꯗꯅ ꯃꯥꯇꯥ ꯚꯩꯁꯅꯕ ꯗꯦꯕꯤꯗ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯈꯔ ꯂꯩꯔꯤ ꯂꯝ ꯑꯁꯤ ꯑꯩꯅꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯝ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯔꯛꯄꯅꯤ ꯑꯁꯣꯝꯗꯅ ꯍꯣꯇꯦꯜꯒꯤ ꯃꯄꯥꯟꯗ ꯆꯦꯔꯤ ꯈꯣꯏꯗꯤ ꯃꯄꯥꯟꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯝꯃꯅꯤ ꯑꯩ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯄꯥꯎ ꯂꯧꯒꯦ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯁꯦꯇꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯈꯨꯔꯥꯅꯥꯅ ꯆꯤꯡꯅꯈ꯭ꯔꯒꯅꯤ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗꯅ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯝꯁꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯁꯦꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯂꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯋꯥꯅ ꯊꯤꯔꯨꯔꯤꯕꯁꯤꯗꯤ ꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯂꯩꯔꯝꯃꯦ ꯈꯨꯔꯥꯅꯥꯅ ꯑꯃꯨꯛ ꯁꯛ ꯇꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ
adu oirabadi ibanegi dil asi yare hana lawrage ko ado Seti paisa thinadringeda lamdo amuktang di yenge wahai asi tabada Seti di mihun thahon su khidre magi mataw si ubada mani na harai yani nangna hek yengba matamda chalaga punna yenglusi Khurana na harai adu oiradi fare haujumak chalaga yengurasi Seti amadi mani wa khumpham leramdre iga tawduna leiringeda Khurana na harai ari problem leba yawbage haujumak chatuna lam yengluba haibasi yararoidra Seti na masa ipa pakhana harai karisu problem leiteda mani na wa marak thaladuna harai aikhoi sahab Seti di laida yamna thajaba mini maramaduna afava achauba business ki karbar tawba amadi del tawba matamda sagon sentiment natragadi tawde adunani mahangna haidokpa ngamdaduna ngasaidagi iga tawrise Seti na musu mateng pangsilai mani Khurana na request toraklabanina chalurasi Khurana na harai laina yadaba numita dil achauba tawbado aisu pamde sagon sentiment oina laage numit adudo oina punna chalaga lam adu yenglurasi Mathangi senda Jerry gi mayimda mayam wa tanaduna lerami Seti na harai haujik lam yenge haribasina kadaidagi lam lawraga yenghandoino asipna yamna ingna tamna harai lam dilai aina retirement chalamdaida sijenagi khanduna thamba lam ama leiri mani na harai aduk chawba lam amagi mapu oiraga nangna kamdongna travel agency macha ama tawduna leiribano asipna harai Khurana da yongadoriba lam ama dilai adubu lam adugi mapu dudi ainatte kadar manaba masen banti su khangle asipna haribado kaino haiba banti na harai ai khange nangna thabak potharam daida mingonda lam adu nangi satuna yonsinge haduna nangna khakchinduna thamba lam natra bapu na harai madu fana oiduna su lam madugi asengma mapu amadi leiramgani dana asipna harai lam madugi asengma mapudi fishery department ni mafam maduda fishery gi institute ama sagani haduna sarkarna lam madu laikibani adubu ngasi fawba sadri lam madu lamhang oiduna mangduna leiraklibasi chahi 9 suraklabani Serina mu makha tarai lam maduda fishery department thaba signboard ama lei asina taba kaimta leite asipna mu makha tarai Khurana da lam madu utringeda lam madugi makeup tawdaba yaroi lam maduda leiriba potchai uche uya uwa hauriba napi singbi mana masing khudingmak aikhoi gi malhangadabani masida natana lam madubu senanaba thamba miyoi khara aduga lam maduda thabak suduna leba sinmi khara amasu dakar tagani Mathangi sinda lam maduda thabak subi lam madubu senaba chowkidar amadi thabak suba lakpa miyoi singi acting tawgadaba megna ga khangnaba theater gi mi mayam ama Jerry gi mayimda laklami haujikti Khosla gi imungda yamlaba mi mayam ama tinba horakle magi tawgadaba thabak singadu Jerry na mamuta na hairi Khosla di mayamna tawriba thawdawadu ubada mamit mana chap jungna yengduna leiri Khosla su tamna mayamna tawriba thaba achuda mahaksu khara di yaushinba horai Mathangi sinda Khurana ga haina kiba matamadu yausilakle asomdana fishery department thaba signboard du lothokduna Seti gi property ni haduna signboard ama oina thechille masigi matungda asipna haikiba matung ina lam madugi makeup tawba hokre Seti mani amadi lam madubu senaba sariba chowkidar makhoi ahum Khurana na lakpa ngaiduna lerami Khurana hek lakpaga Seti da harai Seti sahab nangi lam asi aina koina chattuna amukta yenguge mani na harai yengusi aiga chalaga yengusi adubu Khurana na kadar tawraduna harai nanga chatpa pamde mafam masibu senariba chowkidar asiga oina chalaga yenguge chowkidar adudi theater tawba actor ni lam asigi maramda kari su khangba natte aduga kari haiduno su khangba natte maram aduna chowkidar sariba nupa adudi pakhatpada loikhre adubu mani na harai nangna thokpa fananaba lam asi yenghallo haiduna tamna chirol tawrami Khurana amadi chowkidar makhoi ani na koina lakpa matamda Khurana na hanglai chowkidar lam asigi maramda khara hairao chowkidar adunadi wa haifam leitraduna yamna laina hairai lam asi yamna chawi lam asida u hawi wa hawi napi su mayam lei lam asida nungsu mayam tai laisang ju lei Khurana na hairai laisang yenge adubu lam asidadi laisang di leiba natte chowkidar na pakhatpada ya hajen khibani maram aduna chowkidar aduna hairai yamna lapida laisang dudi haujik chatpada wani Khurana di chowkidar ge pakhom aduda ipen belamde Khurana na amu hanglai asu phajaba lam ase Seti na kaigino yondhoke hairise chowkidar handa mukti khumpham kemta leitre maram aduna makhoi gi nakanda thabak suba saduna leriba miyoi sing aduda kauduna makhoi gi ona onsinaduna wari sari Khurana na hanglakliba wahang adudi thaidokre Khurana na wahang hanglakpa matamda pakhom piba hek ngamlaktaba matamda chowkidar aduna magi nakanda thabak suba sariba miyoi sing adu kauduna makhoi de hekta wari saba hokjali chowkidar amadi Khurana makhoi ani sum koina lakpa matamda guha ama lerami chowkidar aduna harai ada guha ama sulere nang irulu jathokera Khurana di waga wagbane sauning mana loire maram aduna harai nang khupak lakani halasila o
ꯑꯗꯨꯕꯨ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯥꯕ ꯁꯥꯏꯟ ꯕꯣꯔꯗ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯨꯔꯥꯅꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯦꯇꯤꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯂꯝꯁꯦ ꯀꯝꯗꯧꯕꯒꯦ? ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯕꯤꯖꯤꯅꯦꯁꯀꯤ ꯅꯤꯌꯣꯝ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯠ ꯑꯃ ꯂꯩꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯑꯗꯨ ꯐꯖꯩ ꯅꯠꯇ꯭ꯔꯒꯅ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯀꯅꯨ ꯍꯥꯏꯅꯩ꯫ ꯈꯨꯔꯥꯅꯥꯅ ꯑꯃꯨꯛꯁꯨ ꯃꯔꯧ ꯂꯩꯅ ꯍꯪꯂꯛꯏ ꯁꯦꯇꯤ ꯁꯥꯍꯕ ꯅꯪꯅꯗꯤ ꯅꯪꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯏꯁꯪ ꯂꯩ ꯍꯥꯏꯅ ꯍꯥꯏꯗꯦꯅ? ꯁꯦꯇꯤ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯝ ꯑꯃꯗ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ, ꯂꯥꯏꯅ ꯄꯥꯝꯕ ꯃꯐꯝꯗ ꯂꯥꯏꯁꯪ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯔꯥꯅꯥꯅ ꯑꯃꯨꯛꯁꯨ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯝ ꯑꯁꯤꯒꯤ ꯆꯦ ꯆꯥꯡꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯈꯨꯔꯥꯅꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯗꯤ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯚꯦꯔꯤꯐꯥꯏ ꯇꯧꯅꯤꯡꯉꯤ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯌꯥꯅꯤ, ꯀꯩꯒꯤ ꯌꯥꯔꯣꯏ, ꯑꯩ ꯄꯤꯔꯛꯀꯦ, ꯅꯪꯅ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ, ꯑꯩ ꯊꯤꯜꯂꯛꯀꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯥꯁꯤꯐꯅ ꯃꯈꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯠ ꯈꯔ ꯄꯨꯔꯛꯇꯨꯅ ꯈꯣꯁꯂꯥꯗ ꯄꯤꯔꯝꯃꯤ꯫ ꯈꯣꯁꯂꯥꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯅꯣ? ꯑꯥꯁꯤꯐꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯈꯨꯔꯥꯅꯥꯅ ꯂꯨꯠ ꯇꯧꯕꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯈꯨꯔꯥꯅꯥꯅ ꯆꯍꯤ 10-20 ꯆꯪꯅ ꯆꯦ ꯑꯁꯤ ꯌꯦꯡꯂꯕꯁꯨ ꯆꯦ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯉꯣꯏ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ ꯆꯦ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ? ꯑꯥꯁꯤꯐꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯦ ꯑꯁꯤꯒꯤ ꯂꯥꯛꯐꯝ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯈꯣꯁꯂꯥ ꯁꯥꯍꯕ ꯅꯪꯅ ꯆꯦ ꯑꯁꯤ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯦ ꯑꯁꯤ ꯁꯤꯖꯤꯟꯅꯗꯕ ꯇꯥꯔꯕꯗꯤ ꯈꯨꯔꯥꯅꯥꯅ ꯂꯝ ꯑꯗꯨꯕꯨ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯈꯨꯔꯥꯅꯥꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯁꯂꯥ ꯅꯪꯅ ꯈꯜꯂꯣ ꯅꯪꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯦ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯄꯥꯝꯕ꯭ꯔꯥ? ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯣꯠ ꯑꯣꯏꯅ ꯈꯜꯂꯣ ꯕꯕꯥ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯑꯥꯁꯤꯐꯅ ꯁꯥꯔꯛꯄ ꯆꯦ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯇꯤꯗꯤ ꯈꯨꯔꯥꯅꯥꯅ ꯈꯪꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯍꯨꯃꯥꯡ ꯏꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯈꯨꯔꯥꯅꯥꯅ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯛꯂꯒ ꯍꯥꯏꯔꯛꯏ ꯁꯦꯇꯤ ꯅꯪꯒꯤ ꯆꯦ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯍꯦꯛ ꯌꯥꯎꯗꯦ, ꯑꯁꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯠ ꯑꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯁꯥꯕ ꯍꯩꯕꯅꯤ, ꯅꯪꯒꯤꯁꯦ ꯁꯥꯁꯤꯟꯅꯕ ꯗꯣꯀꯨꯃꯦꯟꯠꯇꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯈꯨꯔꯥꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯅ ꯍꯥꯏꯔꯛꯏ ꯂꯝꯒꯤ ꯃꯃꯜꯁꯦ ꯀꯌꯥꯗ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯅꯣ? ꯁꯦꯇꯤꯗꯤ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯗꯦ, ꯅꯣꯏꯅ ꯆꯥꯅꯅꯤ ꯈꯟꯕ ꯃꯃꯜ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯛꯑꯣ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ 1.5 ꯀꯔꯣꯔ ꯄꯤꯔꯛꯑꯣ꯫ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯃꯜ ꯈꯤꯇꯪ ꯋꯥꯡꯃꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯃꯟꯇꯤꯛꯅꯔꯕ ꯃꯇꯨꯡꯗ 1.50 ꯌꯥꯁꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯔꯥꯅꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ₹55 ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ꯫ ꯁꯦꯇꯤꯗꯤ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯑꯗු ꯂꯧꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯎꯔꯤꯕ ꯁꯨꯠꯀꯦꯁ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯃꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯁꯦꯇꯤꯅ ꯆꯦꯔꯤꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯁꯦꯇꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯄꯩꯁꯥ ꯄꯨꯔꯛꯇ꯭ꯔꯤꯕꯅꯣ? ꯑꯦꯗꯚꯥꯟꯁ ꯑꯗꯨ ꯄꯨꯔꯛꯂꯝꯕ ꯇꯥꯔꯕꯗꯤ ꯈꯨꯔꯥꯅꯥꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯔ ꯈꯔ ꯐꯪꯒꯗꯕꯅꯤ꯫ ꯕꯥꯄꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯗ ₹1,00,000 ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯑꯩꯅ ꯀꯝꯗꯧꯅ ₹50,50 ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ? ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥꯗꯨ ꯎꯕꯗ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯈꯣꯁꯂꯥꯗꯤ ꯕꯥꯄꯨꯅ ꯐꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯕꯥꯄꯨꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯂꯝꯃꯤ꯫ ꯕꯥꯄꯨꯅ ꯏꯪꯅ ꯇꯞꯅ ꯈꯣꯁꯂꯥꯗ ꯍꯥꯏꯔꯛꯏ ꯈꯣꯁꯂꯥ ꯁꯥꯍꯕ ꯑꯩ ꯄꯩꯁꯥꯗꯣ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯉꯣ ꯅꯣꯏꯅ ꯕꯥꯄꯨꯗ ꯁꯥꯎꯔꯤꯗꯣ ꯀꯩꯒꯨꯝꯕ ꯕꯥꯄꯨ ꯌꯥꯎꯔꯝꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯆꯦ ꯆꯥꯡ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯨꯟꯕꯤꯈꯤꯕ ꯑꯁꯤꯅ ꯀꯝꯗꯧꯕ ꯇꯥꯔꯤꯕ? ꯈꯣꯁꯂꯥꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏꯅꯗꯤ ꯇꯥꯛꯈꯤꯗꯦ꯫ ꯈꯨꯔꯥꯅꯥꯅ ꯇꯧꯔꯁꯨ ꯑꯩꯗꯤ ꯈꯨꯔꯥꯅꯥ ꯅꯠꯇꯦ, ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯥꯄꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯕꯥꯄꯨꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯃꯛ ꯑꯩꯁꯨ ꯂꯧꯔꯝꯒꯅꯤ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯣ꯫ ꯈꯣꯁꯂꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡꯃꯛ ꯚꯤꯁꯥ ꯑꯣꯐꯤꯁꯇ ꯆꯠꯍꯜꯂꯒ ꯑꯃꯦꯔꯤꯀꯥ ꯆꯠꯅꯅꯕ ꯆꯦ ꯆꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯌꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯔꯥꯅꯥꯅ ꯃꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯅꯤꯅ ꯈꯨꯔꯥꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯁꯦꯇꯤꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯗꯕꯒꯤꯅꯤ ꯈꯜꯂꯒ ꯂꯩꯔꯝꯃꯦ ꯃꯈꯣꯏꯗꯤ, ꯃꯔꯝ ꯑꯗꯨꯅ ꯂꯝ ꯑꯗꯨ ꯌꯣꯟꯕꯒꯤ ꯃꯃꯜ ꯑꯁꯤ ₹1.90 ꯄꯤꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯟꯇꯤꯅ ꯍꯥꯏꯔꯛꯏ ꯕꯥꯄꯨꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯇꯣꯡꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯔꯨꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯤ, ꯈꯨꯔꯥꯅꯥꯅ ꯄꯤꯒꯗꯧꯔꯤꯕ ꯑꯦꯗꯚꯥꯟꯁ ꯑꯗꯨ ꯃꯥꯅ ꯂꯧꯒꯗꯧꯔꯤꯕ ꯂꯝ ꯑꯗꯨꯗ ꯄꯤꯅꯤꯡꯉꯤ ꯍꯥꯏꯔꯤ, ꯂꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯅꯅꯕ ꯀꯗꯔ ꯇꯧꯔꯛꯂꯤ꯫ ꯃꯦꯘꯅꯥꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯂꯦ ꯑꯃꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯅꯈ꯭ꯔꯦ, ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯆꯧꯀꯤꯗꯥꯔ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯤ꯫ ꯆꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒ ꯈꯪꯅꯕ ꯑꯇꯣꯞꯄ ꯊꯤꯌꯦꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯃꯈꯣꯏ ꯑꯣꯏꯅ ꯁꯥꯍꯜꯂꯁꯤꯔꯥ?
ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯃꯤ ꯁꯤꯟꯗꯣꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯈꯨꯔꯥꯅꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯎꯈꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯃꯥꯟꯅꯗꯕ ꯑꯃ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯨꯔꯥꯅꯥꯅ ꯑꯦꯗꯚꯥꯟꯁ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯧꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯃꯉꯥꯗꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯔꯤꯅ ꯃꯄꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯏ ꯕꯕꯥ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯑꯩꯈꯣꯏꯗ ꯄꯥꯔꯃꯤꯁꯟ ꯄꯤꯔꯣ ꯈꯣꯁꯂꯥꯁꯨ ꯌꯥꯅꯤꯡꯗ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯨꯔꯥꯅꯥ ꯂꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯁꯦꯇꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯝ ꯑꯁꯤꯒꯤ ꯃꯃꯜ ꯈꯔ ꯍꯟꯊꯅ ꯍꯥꯏꯈ꯭ꯔ ꯃꯥꯅꯦ ꯅꯉꯣꯟꯗ ꯋꯥꯔꯧꯅꯒꯨꯝꯁꯤ ꯁꯦꯇꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯃꯤ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗꯤ ꯎꯗꯦꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯁꯦꯇꯤ ꯁꯥꯍꯕ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯉꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯁꯤ ꯁꯦꯇꯤꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯣꯏ ꯍꯥꯏꯔꯛꯏ ꯃꯅꯤꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯁꯦꯇꯤ ꯁꯥꯔ ꯉꯁꯥꯏ ꯑꯌꯨꯛ ꯅꯪꯅ ꯑꯣꯝꯂꯦꯠ ꯆꯥꯁꯤꯟꯈ꯭ꯔꯒ ꯂꯥꯏ ꯀꯝꯗꯧꯅ ꯈꯣꯏꯔꯝꯒꯦ ꯍꯥꯏꯔꯤꯅꯣ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯧꯀꯤꯗꯥꯔꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯧꯀꯤꯗꯥꯔ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯗꯦꯅ ꯆꯧꯀꯤꯗꯥꯔꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯛꯏ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏ ꯑꯗꯨꯗꯤ ꯕꯟꯇꯤ ꯆꯦꯔꯤ ꯑꯃꯗꯤ ꯈꯣꯁꯂꯥꯁꯨ ꯌꯥꯎꯔꯝꯃꯤ ꯃꯊꯪ ꯑꯃꯨꯛ ꯈꯨꯔꯥꯅꯥꯅ ꯍꯪꯂꯛꯏ ꯅꯥꯄꯤ ꯀꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯕꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯧꯀꯤꯗꯥꯔꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯈꯨꯡꯒꯪꯗ ꯃꯄꯥ ꯂꯩꯇꯕꯒꯤ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯃꯆꯟꯅꯨꯄꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯦꯘꯅꯥꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯨꯍꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯨꯔꯥꯅꯥꯅ ꯍꯥꯏꯔꯛꯏ ꯋꯥꯔꯦ ꯍꯜꯂꯁꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯦꯔꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯈꯨꯔꯥꯅꯥꯅ ꯍꯦꯛ ꯒꯨꯍꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯕꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯨꯔꯥꯅꯥ ꯂꯥꯛꯇꯨꯅ ꯁꯦꯇꯤꯗ ꯍꯥꯏꯔꯛꯏ ꯅꯍꯥꯟꯃꯨꯛꯇꯤ ꯏꯕꯥꯅꯤ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯊꯛꯃꯤꯟꯅꯈꯤꯗꯦ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯩꯒꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯄꯥꯔꯇꯤ ꯂꯣꯏꯔꯒ ꯅꯪꯒꯤ ꯑꯦꯗꯚꯥꯟꯁ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯁꯦꯇꯤ ꯕꯣꯟꯇꯣꯝꯗ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯈꯨꯔꯥꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯅꯤꯗꯤ ꯁꯣꯝꯗ ꯂꯣꯏꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯋꯥꯏꯕ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯈꯨꯔꯥꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯆꯦꯔꯤ ꯃꯄꯥ ꯃꯆꯥꯁꯨ ꯈꯨꯔꯥꯅꯥꯅ ꯁꯦꯇꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯂꯥꯞꯄꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯤꯞ ꯑꯃꯗꯤ ꯆꯦꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯁꯦꯇꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ ꯑꯁꯣꯝꯗꯅ ꯈꯣꯁꯂꯥꯗꯤ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯐꯖꯅ ꯂꯩꯇꯥꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯦ ꯈꯨꯔꯥꯅꯥꯅ ꯌꯨ ꯈꯔ ꯊꯛꯂꯒ ꯁꯦꯇꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯪꯅ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤ ꯎꯕꯗ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯦꯇꯤ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯏꯔꯨ ꯂꯨꯖꯧ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯃꯅꯤ ꯑꯁꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯥꯗꯦ ꯍꯥꯏ ꯃꯅꯤ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯁꯤ ꯑꯩꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯥꯗꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ ꯈꯨꯔꯥꯅꯥꯅ ꯅꯤꯁꯥ ꯈꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯅꯤꯅ ꯄꯩꯁꯥ ꯌꯥꯎꯕ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯦꯇꯤꯗ ꯁꯥꯔ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥꯅꯗꯤ ꯁꯦꯇꯤꯕꯨ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯥꯔꯇꯤ ꯂꯣꯏꯗ꯭ꯔꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯂꯩꯔꯤ ꯃꯃꯩꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯤꯅ ꯁꯦꯇꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ ꯈꯨꯔꯥꯅꯥꯅ ꯅꯤꯁꯥ ꯀꯟꯅ ꯈꯥꯏꯔꯤꯉꯩ ꯃꯇꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯕꯥꯄꯨ ꯑꯃꯗꯤ ꯃꯅꯤ ꯄꯩꯁꯥ ꯄꯨꯗꯨꯅ ꯈꯨꯔꯥꯅꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯂꯝꯕꯤꯗ ꯆꯦꯔꯤꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯄꯨꯅ ꯄꯩꯁꯥ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯔꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯦꯔꯤ ꯑꯃꯗꯤ ꯑꯁꯤꯞꯅ ꯑꯣꯛꯇꯣ ꯃꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯇꯨꯡꯗꯅ ꯕꯥꯄꯨꯒꯤ ꯃꯔꯁꯤꯗꯤꯁꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯔꯤꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯏ ꯆꯦꯔꯤꯅ ꯑꯁꯤꯞꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯩꯁꯥ ꯄꯨꯗꯨꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯩ ꯑꯗꯨꯕꯨ ꯈꯣꯁꯂꯥꯗꯤ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯔꯤ ꯂꯥꯛꯂꯒ ꯄꯩꯁꯥꯒꯤ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯄꯩꯁꯥ ꯄꯨꯔꯛꯑꯦ ꯍꯌꯦꯡ ꯄꯩꯁꯥ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯂꯧꯔꯨꯔꯁꯤ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯏꯇꯣꯝꯗ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯁꯂꯥꯅ ꯏꯃꯨꯡꯒꯤ ꯕꯥꯛꯁꯤ ꯁꯣ ꯂꯧꯊꯣꯛꯇꯨꯅ ꯆꯦꯔꯤꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯜꯂꯣ ꯈꯣꯁꯂꯥ ꯃꯆꯥꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯄ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯃꯦꯘꯅꯥꯁꯨ ꯆꯦꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯦꯘꯅꯥꯅ ꯆꯦꯔꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯆꯦꯔꯤꯅꯁꯨ ꯃꯦꯘꯅꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯘꯅꯥꯕꯨ ꯈꯥꯝꯕ ꯉꯝꯈꯤꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤ ꯑꯃꯗꯤ ꯈꯣꯁꯂꯥ ꯈꯨꯔꯥꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯝꯃꯤ ꯈꯨꯔꯥꯅꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯈꯣꯁꯂꯥ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯁꯥꯎꯒꯟꯕ ꯅꯆꯥꯅꯨꯄꯥ ꯑꯃꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯕꯅꯤꯅ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯣ ꯈꯨꯔꯥꯅꯥꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯗ ꯍꯥꯏꯔꯛꯏ ꯄ꯭ꯂꯣꯠꯇ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯗꯨ ꯀꯧꯔꯨꯔꯣ ꯑꯗꯨꯕꯨ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯂꯩꯕ ꯀꯨꯏꯔꯕꯅꯤꯗ ꯄ꯭ꯂꯣꯠ ꯑꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥ
ꯃꯥꯒꯤ ꯃꯥꯡꯂꯨꯔꯕ ꯄ꯭ꯂꯣꯠ ꯑꯗꯨꯗ ꯃꯇꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯂꯩꯈꯤꯕ ꯄ꯭ꯂꯣꯠ ꯑꯗꯨ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯂꯣꯠ ꯑꯗꯨꯕꯨ ꯈꯨꯔꯥꯅꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯋꯥꯟꯊꯒꯦꯕꯨ ꯇꯧꯔꯛꯏ ꯆꯦꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯁꯧꯒꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯔꯤ ꯃꯄꯥ ꯃꯆꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡ ꯍꯣꯡꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯑꯣꯏꯅ ꯊꯣꯟꯒꯦ ꯍꯥꯏꯔꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯃꯦꯔꯤꯀꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯆꯦꯔꯤꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯊꯕꯛꯇꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯕꯨ ꯇꯣꯂꯣꯞꯇꯤ ꯑꯩꯅ ꯁꯤꯗ ꯐꯪꯂꯤꯕ ꯑꯁꯤꯒ ꯏꯈꯦꯠ ꯈꯦꯠꯅꯗꯦ ꯈꯣꯁꯂꯥꯅ ꯑꯃꯨꯛ ꯆꯦꯔꯤꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯃꯦꯒꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯑꯐꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯣꯁꯂꯥꯁꯨ ꯃꯦꯒꯅꯥ ꯑꯃꯗꯤ ꯆꯦꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯈꯪꯂꯕꯒꯨꯝ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯦꯔꯤ ꯃꯦꯒꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯦꯔꯤꯅ ꯃꯦꯒꯅꯥꯗ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯔꯣꯏ ꯃꯦꯒꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯉꯁꯤ ꯆꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯅꯪꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯔꯤꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯣꯁꯂꯥꯒꯤ ꯃꯌꯨꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅꯥꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 15 ꯂꯦꯝꯍꯧꯔꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯔꯣꯁ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯂꯥꯛ 1 ꯀꯥꯏꯊꯣꯛꯑꯁꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯂꯨꯄꯥ ꯂꯥꯛ 14 ꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯈꯣꯁꯂꯥꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯗꯨꯗꯤ ꯅꯣꯏꯅ ꯇꯥꯜꯂꯛꯄꯅꯤ ꯅꯣꯏꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯤꯜꯂꯣ ꯆꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯛ 14 ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯊꯣꯛꯑꯁꯤ ꯂꯥꯛ 9 ꯑꯃꯅ आसिफकी अदुगा लाख 10 अमना बापूगी थिएटर ग्रुप ता पीरसी बापूना हाइरई अखोइगिदि यारेदा यामना यामनख्रे अदुबु मनीना अमुक मरक थल्लदुना हाइरई बापू नंगना डायरेक्टर ओइजबा तारबसु थिएटर गी मैनेजर दी आइनी थिएटर गी फिबम मसी आइनी हेना खंगी मरम मदुना पैसा खरा लौसी अदुबु चेरी नंगना लुपा लाख 10 पीगे हाइबदो मदुदि तौरनु चप मानाबा मोंगदा लुपा लाख 9 ओइना पिरओ चेरीना अमुक मागी इमुंग मनुंगी मियोइसिंग अदुदा येंगलगा हाइरई अखोइगी लेमहौरिबा लुपा लाख 9 सिना कैदौसिगे लेमहौरिबा पैसा अदुना खोसलाना पामजबा मचासिंग अमदी मागा पुन्ना नुंगाइना लैबा यागदबा युम अचौबा अमा सारमी युम मदुगी नेम प्लेट अमा सुथेलमी नेम प्लेट अदुदा चेरीगी ममिंग अदुसु चिराग हाइना होंख्रे अदुगा मेघना मखोयनीसु लुहोंगदुना लेरमले असोमदना खुरानागी असिस्टेंट लाक्लगा यामना किजन हाइरई आइना खंगना चानाबा मियोइसिंगदगी पाव लौबा मतमदा दुबईदगी सेठी कौबा मियोइ अमता इंडियादा लाखिदे हाइरी खुरानाना हंगलई अदुगा दुबईगी फोन नंबर मखोयना पारमीदुना कमदौरिबा एसिस्टेंट अदुना हाइरई अदुदि मी अमना हेक्ता लौबा याबा नंबर ओइ लेरमे खुरानाना अमु हंगलई लम अदुगी असेंगमा मपुदी कनानो एसिस्टेंट अदुदि पाखतपना मिहुन थाउन सुद्रे मराइबक्ता खुमांग कारिबदु तैथोकलदुना मक्लाक निंगलदुना हाइरई लम अदुगी असेंगमा मपुदी सरकारगी फिशरी डिपार्टमेंट ओइरमे सरकारगी लम ओइ लेरमे खुरानाना महाकी एसिस्टेंट कौशिलगा हाइरई थोखिबा थौदो खुदिमक नंग लोइना काउथोकलो अदुगा थौदो असि कनामता ताहनगनु करिगुंबा थौदो असि मीने खंगनरकपा तारबदी खुरानाबु मियोइ खरना अपंग मसीरे हाइदुना वा लाउनरकलगनी मदु एबा तारबदी आइगी इज्जत पुंगलो लोइबता नतना अखोइना हौजिक तौरिबा कारबार असिसु मखा चथबदा माइ पाकलरोय असोमदना खोसलादी मागी नुपी अगांगसिंग अयुंग अंता हौदोक्तुना मयाम पुन्ना खोसलाना पामजरबा एक्सरसाइज तौरदुना वखल नुंगाइना लेख्रे महाना मंगजखिबा मंगलाना दु फंख्रे अदुबु चेरीदी महाकी हौनबी ngasisu mayam punna tawminaba thaba asida yawningdri ihai hainadri cheri khaktanate bantisu ayung anta hodore haiduna suktha duna lerami khoslagi imung manung mayam punna nokminnaduna film asi loisinki ngasi film si kamdawi habadu ekhoida soidana maki khangan birau film loiba phau tabi bagidamukta mayam muthaga chari mamangi episode singda like comment subscribe amadi share tobi khiba singbusu amuka hana thagat pa phongdok jari